mayampu ikoknona khurumjari ngasidi mayamgidamakta asengba thokhiba wari khara puduna laksari wari singasi pathoko matamda soikhe lankhiba wahai wata asoiba khibik tabiriba chingna pukchal chauna ngakpigani wari singasi bu thabirakpa jelex ngasidi mayamgidamakta asengba thokhiba amasung angakpa thodok amagi maramda wari lijarki ngasigi aina lijagadaba wari asi yamna my stories oiba wari amani masiki wari asi kayamuk my stories oige haibabu sahi kayagi mamangtagi wari asigi maramda kokthaduna laklibani mafam maduda kari thodok bu thokhiba jano karamba thodok thokibadagi miyoi ahumado khudam changdam amata phangdana matau karamna mangkhibano haibasini wari asi hawbadagi loiba phawpa lidrabadi mayam pumbana aina palliba mi ahumase karamba mi ahumno haibado phap taba ngambiramlaroi fare aduri wari hujaraklagi mayamda ngasi aina lijagadoriba my stories oiba wari asi the Planan Island my stories haina maming yamna chatkhiba wari amani mayamda Planan Island da thukhiba yamna my stories oiba thodok adugi maramda haijaraki Planan Island haibasi apik apikpa island tretna punsilaga semba island amani Plan Island na lairiba si Atlantic Ocean gi manung sanna laibani adugi sumathakta Planan Island si Scotland laiba kisu saruk ama woiribani Planan Island si 17th century da lairamba Sian Planan gi maming lawduna thonkibani island tret maksida mi ama phawba laite Planan Island gi island tret mak samudra ki arapa manung hanjanba mafam amada lairami island sing adugi manak nakpa samudra singda jahas kaya itat tatna lanthok lansin torami Northern Lighthouse Board koba sangstan karamba sangstano hairagati samudra chatpa jahas singbu lambi tanganaba lighthouse sabagi thabak tawba sangstan amani Northern Lighthouse Board ki sangstan aduna waret ama lepami madudi Planan Island gi island tret adugi manungdagi island amada lighthouse sarabati Planan Island gi manakta leiriba samudra singda chathok chasin tawriba jahas singda samudra chathok chasin tawbada yamna nungaiba ama oigani khanduna lighthouse ama sanabagi warep lepami marup sing ahanbada lighthouse haibasi karino haibato haifetang panjaraki numidang ahingi matamda samudra chathok chasin tawriba jahas singbu lambi tanganaba samudra mapanda natraga samudragi mayaida leiba island amada awangba tower ama saba adubuni numidangi matamda lighthouse tower sing aduna samudrada chathok chasin tawriba jahas singda lambi taklibani maramdi jahas sing adu samudragi mapanda leiba achauba nung chetan gumbada thinjindanabani thainagi matamda lighthouse tower singda mangal puthoknapgidamakta candle mayam ama sijinnarami kerosene amati mitigi tel kaya sijinnarami adupu haujiti chaukhatpagi matung inna lighthouse ta mangal puthoknapgidamakta electricity oina sijinnari mayam lighthouse ki tentakpa information pijarabanina adudi wariromda amuk lakjaragi sok 1895 ta Northern Lighthouse Board na Planan Island gi island tret adugi manungdagi Alainmore koba island amada lighthouse ama saranapa warep lepami Planan Island gi island tret adugi manungdagi Alainmore koba island asidi samudragi manung hanjanba mafam amada lerami maram masina Northern Lighthouse Board na island asida lighthouse sarabagi warep lepami Atlantic Ocean gi awangba akanba isingi ithak amati weather na maram moraga lighthouse ado saba loisinbada chahi mapallom changki sok 1905 ta Alainmore kopa island aduda lighthouse ado mapung phana saba loisinki lighthouse adu mathau tawnubagi miyo yahumgi darkar tarami sok 1905 ki December ki tang 3 ta miyo yahum Alainmore Island leiba lighthouse aduda mathau tawnubagi tharaki Alainmore Island leiba lighthouse adudu mathau tawnubagi tharkiba miyo yahum adugi mamingdi Thomas Marshall James Ducat amadi Donald MacArthur koi Northern Lighthouse Board ki superintendent oidiba Robert Mohoret masamakna miyo yahum adubu Alainmore Island leiba lighthouse manak adu phawba thinbirami
Robert Moorheadna miyo yahum madubu Elanmore Island gi Lighthouse manak aduda thimbiram laga makhoi Northern Lighthouse Board Office tamna hankre Robert Moorhead hariba misak asik khaktani aroibo oina Thomas Marshall James Ducat Donald MacArthur hariba miyo yahum masi hingna uhori basi Elanmore Island aduda leiriba Lighthouse aduda miyo yahum madugi thanganaba ising asi nimit kunni gi thanami aduga nimit kunni jawdringaida thaganaba ising ado Northern Lighthouse Board tagi Elanmore koba Island adugi miyo yahum aduna leiriba Lighthouse aduda thagadabani Elanmore koba Island aduda leiriba Lighthouse aduda mathau tariba miyo yahum haibadi Thomas Marshall James Ducat Donald MacArthur miyo yahum asi matam aduda yamna saukhatpa ama oidribanina atopa miyo amatagi pau phaunaramdi miyo yahum mado miyo atai kanasu leitraba mi tadraba island aduda nimit kunni hena leiba tarami masiki matung nimit kunni haukraba matungda Northern Lighthouse Board ki miyo kharana Elanmore Island da leiba Lighthouse aduda mathau tariba miyo ahum madugi thaknabi ising piram laba matung miyo singado amuk Northern Lighthouse Board ki office tamna amuk hangadaba oirami wari adudi asuna tawbani sok 1905 ki December ki tang 3 ta Robert Moorhead koba nupa amana Thomas Marshall James Ducat Donald MacArthur koba miyo ahum asibu mi kana amata tadraba Elanmore koba Island aduda leiba Lighthouse aduda mathau tawunaba thanami masigi matung miyo yahum madugi maramda kana amatana khangba ngamkhidi maramdi miyo yahum maduna leiriba Island aduda I pau phaunaba yaba khuchu khulai amata leitabanina atopa miyo amataga I pau phaunaba ngamkhidi Lighthouse aduda karigumba thaudok ama thokre haibaki ahanba I pau phaukhibasi America gi isingi jahaz amana pirakhibani America gi pot puthok pusin tawpa isingi jahaz ama America gi Philadelphia state gi Scotland gi Edinburgh city da leiba let koba hithangpham tana chatlami sok 1905 ki December gi tang 15 gi ahing nongyaida America da gi lakhiba pot chai puba isingi jahaz ada Scotland gi Flannan Ice Island adugi manak nakna phawrga lakhi America gi pochai pupa jahaz aduda tongliba crew members singna Flannan Island da leiriba Lighthouse aduda kargumba mai amata thanba ukhidi pummamna leibado urami wafam masi asum khanjelubata America gi pochai pupa jahaz aduda tonglakpa crew members singado singnaba phawrami maramdi numidang ngatam natraga ahingi matamda samudra chathok chachin tawriba jahaz singado Lighthouse aduna thanduna lambi takpi drabati samudra leiba achouba nungjaw nungpak setan kumbada thengjinduna jahaz singado kaibe yabagi akiba leiribani masigi matung America gi jahaz aduna Scotland gi let kopa hithangpham adu tana yauraba matamda America gi jahaz ta tonglakpa crew members sing aduna Flannan Island da leiba Lighthouse aduda mai thandabagi wafam masi North Lighthouse Board ki miyoi singda hairami masidagi Northern Lighthouse Board ta thabak tawriba miyoi sing aduna Flannan Island da leiba Lighthouse aduda mathau tawriba miyoi ahum gi damakta thawai yamna warami masidagi Northern Lighthouse Board na Lighthouse aduda mathau tawriba miyoi ahum adugi maramda I pau longonaba isingi jahaz ama Elanmore Island aduda tharami adubu weather yamna nungai tabana maram moraga isingi jahaz ado Lighthouse aduda yobu ngamlamdi Elanmore Island leiba Lighthouse aduda mathau tawriba miyoi ahum adugi matengi damakta Northern Lighthouse Board na isingi jahaz kayamarum ama Elanmore Island aduda tharami adubu weather nungai tabana maram moraga isingi jahaz singado hekta Elanmore Island da jobu ngamlamdi sok 1905 ki December ki tang 18 da matengi damakta thakiba jahaz mayam singadu gi marakta jahaz ama Elanmore Island da leiba Lighthouse adu da yorami sok 1905 ki December ki tang 18 numit asidi weather su yamna sembana maram moraga house per koba isingi jahaz ama
Elanmore Island leiba lighthouse aduda yauba ngamlakhibani masidagi Hespear jahas adugi Captain James Harvey na mahana tongliba jahas adugi horon khonglami horon khonglibagi maramdi lighthouse aduda leiriba miyu yahum maduna horon khongbagi makhol adu targati soidana mapanda thulakkani khangbagini adubu horon phanayamna khonglabasu lighthouse adudagi kanagumba miyu yamata mapanda thulakkiri masidagi Hesperus jahas ki Captain James Haribana apikpa da Joseph Morkova jahas ki crew member rama tonghanduna lighthouse adugi miyoi kana amata mapanda thulaktriba to manungda kari tawriba jano haibato yinghannabugi damakta lighthouse adu tamna tharami masidagi Joseph ado lighthouse adugi manak tamna yauduna miyoi ahum adubu kaurami adubu yam nangaklibadi lighthouse adudagi miyoi amata Joseph na kauriba aduda khumlakhiri masidagi Joseph ado lighthouse adugi manak tamna sangsilaklami maruda mahang ukhi madudi lighthouse adugi gate adudi lolaga leirami adumakpu manungda ponadi panduna lulam dabana Joseph ado lighthouse adugi gate ado hangdoklaga manung tamna changlakhi Joseph ado lighthouse adugi manung tamna sangduna lighthouse adupu mathau tawriba miyoi ahum adugi tumpham ka adu phaupa sangduna yengluri Joseph na ka adu da sanglakpada urami madudi miyoi ahum adugi tumpham phamung ado ngaihak adu da miyoi ahum aduna hiplam laga hogat khibagi mawongda phamung mongpak ado makhoi ahum na hiplam bagi inei neraga phajup ado hogat khibagi mawongda leirami Joseph na ka adu da notice amasu tawkhi madudi miyoi ahum aduna tumliba ka adugi phaglangda theliba gari ado sattabida lepaga leirami aduga amana ka aduda leiriba lemsing ado karigumba akai atoi yauduna sengna nana leirami adugi sumathakta kerosene su pik pik thanna yauduna leirami tawriba mong sing aduda khanglei madudi lemsing ado nimit kayani gi mamangdagi sijinnadana leire haibasi khangki Joseph na ka aduda amasun notice tawki madudi miyoi ahum adugi tumpham ka aduda leiriba fireplace aduda mai thakibagi ayingba utki mapai kaya taduna leiri masidagi Joseph na lighthouse adugi kitchen room da changduna yenglubada saukri ama makhadang onthok naduna taduna leirami Joseph na lighthouse adugi manungda amati lighthouse adugi manak nakpa mafam singda Thomas Marshall James Ducat amati Donald MacArthur kaupa miyoi ahum masi thibada phanglamti masidagi Joseph ado wa machit ama phaupa ngangdana Hesperus jahas adugi maikai tamna amuk halakhi Joseph na Hesperus jahas adu dai yorba matamda Joseph na Hesperus jahas ki Captain James Harvey da asomna haiki lighthouse adu da mathau toriba miyoi ahum ado lighthouse adu da leiramdrei aruda sumnatana lighthouse ki mafam punamakta miyoi ahum adugi khudam sangdam ama phauba phanglamdi Joseph ki wafam adu tabata Hesperus jahas ki Captain James Harvey na Joseph ado atopa miyoi ani amaga lunaduna Elanmore Island da leiba lighthouse adu da amu hanna tharakhi bagi maramdi Joseph amati atopa nupa ani makhoi ahumna lighthouse adu da mathau tawriba makhoi ahum adubu phajana ningthina thiba ngamnabagi damuktani masidagi Joseph amati maga lakminaba miyoi ani aduga loinaduna Elanmore Island da amati island adugi lighthouse adu da phajana ningthina thijin humjinba tawrabasu Thomas Marshall James Ducat amati Donald MacArthur kaupa miyoi ahum ado thiba phangkhidei amati miyoi ahum aduna Elanmore Island adu da leirambagi khudam sangdam langna langjin amata phanayamna island adu da thirabasu puthokpa ngamkhidi masigi matung Joseph ado maga loinariba miyoi ani adu ga loinana Hesperus jahas ki maikai tamna halakhi masidagi Hesperus jahas ado magi hithangpham tamna hankhi thaudok asigi matung da Hesperus jahas ki Captain James Harvey na Northern Lighthouse Board ta sethi ama ikhi sethi adu da iriba warol adudi ai Hesperus jahas ki Captain James Harvey ni Northern Lighthouse Board ta karigumba khara khanghanna ba pamli marudi
Flannan Island karigumba yamna ngakpa thodok ama thokli Flannan Island gi Elanmore Island leriba lighthouse aduda mathok tawriba miyoi ahum haibadi Thomas Marshall James Dugat amadi Donald MacArthur hariba miyoi ahum mase Elanmore Island dagi thiba phangdana mangkhre lighthouse aduda mathok tawriba miyoi ahum adugi tumpham kada thiliba phaglangi gari ado sattabida liplaga leiba thingnakhi tawriba mawung sing ado yengbada makhoi ahum mase hafta amagi mamangdagi mangkhiba oiramba yai haibasini Hesperus jahaz ki captain James Harvey ki chethi ase phanglaba matungda Northern Lighthouse Board na Elanmore Island da amukka hanna thijin humjin ba tawrami thijin humjin tawba adu ta khangba ngamlami madudi Elanmore Island da ising nungsit sengdaba nunglei nungsit weather ki saurupa saithing ama nangle haibasi khangba ngamlakhi Elanmore Island gi nongpok amasung nungsup thangba maikai anida ising gi jahaz lakthok laksin tawi Elanmore Island gi nongpok thangba saruktadi ising nungsit sengdaba nunglei nungsit ki weather ki karigumba saithing amata phanglamdi adubu Elanmore Island gi nongsup thangba saruk adudadi ising gi nungsit ki sengdaba nunglei nungsit weather ki sauraba saithing phanglami Elanmore Island gi nongsup thangba saruk aduda nunglei nungsit ki weather na ama ata kaya marom mama thokhallami yamna saupa baksa ama samudra gi leimai dagi phut chamaga sumna nipan wangna thanamba adu phawpa pungtek tekhrei aduga amana bangsa manungda yawpa potchei punamak mapanda taduna leiri aduga amana lighthouse ki nungsup thangba sarukta leiba lohe ke truck adu su pungtek teklami truck adu ge matengna lighthouse ki maruwaipa potchei sing island adu ki samudra mapandagi lighthouse tamna thaba ngamlamlibani aduga amana truck adu ki manakta achouba nungjaw nungpak chetan amasulai achouba nungjaw nungpak adu gi arumba si 1000 kg hena lumamgani achouba nungjaw nungpak ada hana leiramba mafam dagi phanayamna chathoktuna atopa mafam amada leirami samudra gi leimai dagi phut ani mu wangbada leiriba achouba mafam amada leiriba grass ado phukkhibagi mawongta leirami aduga grass ado thiba phangdana mangkhre tawriba mayam si yengbada samudra gi ithak achouba kaya laktuna mafam madubu amang ngata thokalamba oiramba yai haibasi khalami samudra gi ithak achouba amati samudra gi typhoon nonglei nungchit kaya asina lighthouse aduta mathok tawriba miyoi ahum adubu manghan bani haiba makti oitri oridabagi maramdi lighthouse ki phaglang da thiliba register aduta 19 December gi ayuki pung mapan phawbagi manung da thokhiba achoupa apikpa thodok kaya marum gi maramda register aduda irami register aduta 19 December gi numit aduda lakhiba nonglei nungchit typhoon amadi nonglei nungchit aduna thokhallakhiba amang ata adugi maramda register aduda irami masida adum khangba ngamle madudi 19 December da lakhiba nonglei nungchit typhoon aduna lighthouse adugi manakta amang ata kaya thokhan khi haibasimadi tasingna khangle adugi sumathakta nonglei nungchit typhoon aduna amang ata thokhallingai matam adu phawbada lighthouse aduda mathok tawriba miyoi ahum mado khudong thiba amata thokhide haibasi lighthouse ki register jengbada khangba ngamkhi yamna ngakpa ama oiribadi 19 December gi matungdagidi register aduda makha tana amuk hanna note tawkhidabaduni adugi sumathakta lighthouse aduda mathok tawriba miyoi ahum haibadi Thomas Marshall James Dugat amadi Donald MacArthur hariba miyoi ahum masi lighthouse senabada yamna haithoi singthoiraba miyoi ngaktani amadi makhoi ahumna samudragi island kaya da laidaktuna samudragi nonglei nungchit typhoon kaya thengaduna laklabani mayamda wafam mama haijagi madudi island aduda phajana kupna thijillaba phawbada miyoi ahum adugi manungda miyoi amagi phawba asiba haksang phawba thiba phangkhiri hawjik masigi thodok asi mysteries oiduna leiri madudi miyoi ahum ado island adudagi kadaida mangkhrabagi mayamda mysteries oiba warriors sigi maramda short oina lijaraki sok 1905 ta
Scotland gi deep ama haibati island amagi lighthouse amada miyoi ahum gi duty tarami miyoi ahum aduna island adutagi senthok-tuna satkibagi lambi leiramdi haibati pambai leiramdi adugi sumathakta miyoi ahum aduga malemda leiriba miyoi amataga contact leiramdi haibati island aduda I pau phaunaba yaba khusu khulai leitabanina atopa miyoi amataga miyoi ahum aduga I pau phaunaba ngamlamdi numit kharanimuk duty taramlaba matungda lighthouse aduda duty tawriba miyoi ahum ado ikhang khanghaudana island adudagi mangki phanayamna kopna thijin homjin tawraba phawbada miyoi ahum adugi maramda karigumba mata thiba phangkhidrei masige thodok asibu the Planan Eye Lighthouse Mysteries haina khangnakhi mayamda Planan Eye Island Lighthouse ki mysteries adugi information pijarabanina adudi mayam mysteries asigi maramda piba theory kharagi maramda haijaraki marupsing karigumba khara haijaraki madudi karigumba thodok ama solve tawpa ngamdana mysteries oiduna leiba targati mayamna mystery oiduna leiriba thodok adugi maramda theory khara pirami theory piribagi maramdi mystery oiriba thodok ado thokpo oiramba yaya haina wakhalna sagatpa dubuni the Planan Eye Lighthouse tagi miyoi ahum aduna mangkibagi mayamna pinaba theory sing adudi thodok asigi maramda piba ahanba theory adudi lighthouse aduda mathau tawriba miyoi ahum ado island adugi samudragi mapan nakna leiba sing mathak amada leiringai matamda karigumba wafam amadagi khanarakpadagi khudi thijinduna makhoi ahumak samudragi aruba mafam amada tasilamba yaya haibasini thodok asigi maramda piba anisupa theory adudi miyoi ahum adugi manungdagi miyoi ama ngawraktuna maga lakminnariba miyoi ani adubu hatoklaga asiba haksang ani adubu samudrada thadaraga mahaksu matomta samudrada chongthaduna sijaba oiramba yaya haibasini thodok asigi maramda piba ahum suba theory adudi miyoi ahum ado lighthouse aduda duty tawringai manungda samudragi nonglei nungsit typhoon gi khayata takhiduna nonglei nungsit na senduna samudragi aruba mafam amada tasinduna samudragi irol nungda luptuna siramba yaya haibasini mathakta panjakriba theory ahum masi isam chamba normal oiba thodok asigi maramda piba theory ngaktani thodok asigi maramda piba theory khara amagasu leiri thodok asigi maramda piba atopa theory singadudi miyoi khara amana hairibana lighthouse aduda mathau tawriba miyoi ahum ado samudradagi achouba hingsaba ama thoraktuna saramba yai haibasini atopa miyoi khara amana hairibana miyoi ahum ado alien haibati atopa grahagi jibana phaduna puramba yai haibasini asigum laba nokningba wafam kaya asi thodok asigi maramda miyoi kayana hainari mayamda theory nataba thodok asigi maramda piba asiba wafam khara haijarake marupsing the Planan Eye Island asi Scotland gi miyoi singna sap leiba island ni haina longni Scotland gi miyoi singna the Planan Eye Island gi maramda thajanaribadi island aduda ahing ama phawpa lephade haibasini maramdi island ase phattaba thawai kayagi mayum oi haina Scotland gi miyoi singna thajanari adugi sumathakta Scotland gi miyoi amana thodok asigi maramda wafam amaga su hairi madudi phattaba thawaina pik thalaba hijawama Elanmore Island tamna chatkibado mamit mangna uhowi haina paudam lakhi amadi miyoi aduna thajaribadi miyoi ahum ado phatraba thawai singaduna manghan kiba oiramba yai haibasini thodok asigi maramda hariba wafam singase kayamuk jamna chumbage haibadumati isor khaktana khangadaba ngaire adubu wafam amadi asumba haibado oiri madudi thodok asi yamna mystery oiba haibadumadi oiri aduga wafam amasu chummi madudi thodok asigi langna langjin ase sungpu puthokpa ngamdaroi haibasini marupsing the Planan Eye Lighthouse thodok asi kayamuk mystery oibage haibabu thodok asida base tawduna Hollywood movie kaya puthukhrabani khudam ona hairabada the Vanishing atopa amana the Lighthouse hariba movie aniasi yamna su phajai movie aniasita mystery oiba thodok asigi maramda tongan tongan ba director ki
ꯐꯖꯔꯕ ꯋꯥꯈꯜꯂꯣꯟ ꯁ꯭ꯇꯣꯔꯤꯂꯥꯏꯟꯁꯤꯡ ꯑꯗꯣ ꯎꯠꯂꯤ ꯃꯌꯥꯝꯗ ꯁꯖꯦꯁ ꯑꯃ ꯇꯧꯖꯒꯦ ꯃꯗꯨꯗꯤ ꯗ ꯂꯥꯏꯠ ꯍꯥꯎꯁ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤ ꯌꯥꯝꯅ ꯐꯖꯩ ꯃꯌꯥꯝꯅ ꯐꯤꯂꯝ ꯑꯁꯤ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯌꯦꯡꯕꯤꯌꯨ ꯐꯤꯂꯝ ꯑꯁꯤ ꯌꯦꯡꯕꯗ ꯃꯌꯥꯝꯅ ꯐ꯭ꯂꯥꯅꯥꯟ ꯑꯥꯏꯂꯦꯟ ꯂꯥꯏꯠ ꯍꯥꯎꯁ ꯃꯥꯏ ꯁ꯭ꯇꯣꯔꯤ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯂꯝꯒꯗꯒꯦ ꯍꯥꯏꯕꯗꯣ ꯋꯥꯈꯜꯅ ꯁꯥꯒꯠꯄ ꯁꯣꯏꯗꯅ ꯉꯝꯕꯤꯒꯅꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯑꯅꯤꯁꯨꯕ ꯋꯥꯔꯤ ꯑꯁꯤ ꯃꯨꯝꯕꯥꯏꯒꯤ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯊꯣꯛꯈꯤꯕꯅꯤ ꯀꯤꯔꯕ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯔꯟꯖꯤꯠ ꯀꯧꯏ ꯅꯨꯄꯥ ꯑꯁꯤ ꯗꯤꯜꯂꯤꯗꯒꯤꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯊꯤꯔꯕ ꯃꯇꯨꯡꯗ ꯄꯩꯁꯥ ꯊꯣꯛꯄ ꯌꯥꯕ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒ ꯂꯣꯏꯅꯅ ꯗꯤꯜꯂꯤꯗꯒꯤ ꯃꯨꯝꯕꯥꯏ ꯇꯝꯅ ꯂꯥꯛꯈꯤ ꯃꯨꯝꯕꯥꯏ ꯌꯧꯔꯕ ꯃꯇꯝꯗ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯗꯨꯅ ꯀꯥ ꯕꯔꯥ ꯑꯃ ꯂꯧꯗꯨꯅ ꯂꯩꯈꯤ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯔꯟꯖꯤꯠ ꯑꯗꯣ ꯃꯌꯨꯝꯗꯒꯤ ꯄꯩꯁꯥ ꯈꯔ ꯄꯨꯔꯛꯄ ꯑꯗꯨꯅ ꯆꯥꯕ ꯊꯛꯄꯒꯤ ꯆꯠꯅꯔꯤ ꯅꯨꯃꯤꯠ ꯈꯔꯅꯤꯗ ꯔꯟꯖꯤꯠ ꯑꯗꯣ ꯑꯆꯧꯕ ꯗꯨꯀꯥꯟ ꯑꯃꯗ ꯗꯨꯀꯥꯟ ꯐꯝꯕ ꯌꯥꯎꯔꯝꯃꯤ ꯑꯌꯨꯛ ꯃꯝꯃꯤꯉꯩꯗꯒꯤ ꯔꯟꯖꯤꯠ ꯑꯗꯣ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯒ ꯆꯥꯊꯣꯛꯇꯨꯅ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟ ꯆꯥꯅꯅꯕ ꯇꯤꯐꯤꯟ ꯕꯣꯛꯁꯇ ꯍꯥꯞꯄꯒ ꯄꯤꯔꯝꯃꯤ ꯅꯨꯡꯊꯤꯟꯗ ꯃꯥꯅ ꯄꯣꯔꯛꯄ ꯇꯤꯐꯤꯟ ꯕꯣꯛꯁ ꯑꯗꯣ ꯍꯥꯡꯗꯣꯛꯂꯒ ꯆꯔꯥ ꯋꯥꯜꯂꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9-10 ꯐꯥꯎꯕ ꯗꯨꯀꯥꯟꯗ ꯂꯩꯔꯝꯂꯕ ꯃꯇꯨꯡ ꯌꯨꯝꯗ ꯍꯜꯂꯛꯏ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯗꯨꯀꯥꯟ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯈꯔꯗꯤ ꯑꯗꯨꯝ ꯂꯥꯞꯄꯤ ꯌꯥꯝꯅ ꯂꯥꯞꯄ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗꯦ ꯈꯣꯡꯅ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯍꯪꯒꯠ ꯍꯟꯗꯥ ꯑꯗꯨꯝ ꯆꯠꯄ ꯌꯥꯏ ꯔꯟꯖꯤꯠꯅ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯗꯨꯀꯥꯟ ꯑꯗꯨ ꯌꯧꯅꯕ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯃ ꯐꯥꯎꯕ ꯃꯊꯧ ꯇꯥꯏ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯃꯨꯝꯕꯥꯏ ꯁꯦꯟꯇ꯭ꯔꯦꯜ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯀꯧꯏ ꯔꯟꯖꯤꯠ ꯑꯗꯣ ꯃꯈꯣꯡꯅ ꯗꯨꯀꯥꯟꯗꯒꯤ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯐꯥꯎꯕ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9-10 ꯇꯥꯔꯕꯁꯨ ꯑꯗꯨꯝ ꯂꯥꯛꯏ ꯃꯥꯅ ꯗꯨꯀꯥꯟꯗꯒꯤ ꯍꯜꯂꯛꯄꯗ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯃꯤ ꯑꯃ ꯑꯅꯤ ꯂꯩꯔꯝꯕ ꯅꯨꯃꯤꯠꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯃꯤ ꯑꯃꯠꯇ ꯂꯩꯔꯝꯗꯕ ꯅꯨꯃꯤꯠꯁꯨ ꯌꯥꯎꯏ ꯔꯟꯖꯤꯠ ꯑꯗꯣ ꯀꯩꯁꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯤ ꯃꯁꯥꯗ ꯀꯤꯕꯁꯨ ꯐꯥꯎꯔꯨꯗꯤ ꯔꯟꯖꯤꯠ ꯑꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯆꯠꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯌꯧꯅꯕ ꯑꯗꯨꯃꯛ ꯂꯥꯛꯏ ꯑꯗꯨꯕꯨ ꯅꯣꯡꯃ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯗꯤꯋꯥꯂꯤꯅꯤ ꯍꯥꯏꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯔꯟꯖꯤꯠ ꯑꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯐꯥꯎꯕ ꯗꯨꯀꯥꯟꯗ ꯂꯩꯕ ꯇꯥꯈꯤ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯗ꯭ꯔꯤꯕ ꯃꯥꯜꯂꯦ ꯔꯟꯖꯤꯠꯅ ꯌꯥꯎꯔꯤꯕ ꯗꯨꯀꯥꯟ ꯑꯁꯤ ꯐꯨꯔꯤꯠ ꯈꯣꯡꯒꯥꯎ ꯐꯤꯔꯣꯟ ꯌꯣꯟꯕ ꯗꯨꯀꯥꯟꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯗꯤꯋꯥꯂꯤ ꯑꯣꯏꯕꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯗꯨꯀꯥꯟ ꯑꯗꯣ ꯃꯤꯅ ꯄꯣꯠ ꯇꯝꯅꯕ ꯉꯝꯗꯅ ꯄꯣꯠꯁꯤꯠ ꯌꯥꯝꯅ ꯐꯖꯈꯤ ꯔꯟꯖꯤꯠ ꯑꯗꯣ ꯄꯣꯠ ꯁꯤꯠꯃꯟꯕ ꯑꯗꯨꯗ ꯄꯣꯠ ꯇꯝꯅꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯄꯨꯡ ꯀꯌꯥ ꯇꯥꯔꯕꯒꯦ ꯍꯥꯏꯅ ꯌꯦꯡꯕ ꯐꯥꯎꯕ ꯁꯪꯈꯤꯗꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯨꯔꯤꯠ ꯐꯤꯔꯣꯟ ꯂꯩꯕ ꯃꯤꯁꯨ ꯂꯥꯛꯇ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯟꯖꯤꯠꯅ ꯄꯨꯡ ꯌꯦꯡꯂꯨꯕꯗ ꯑꯍꯤꯡꯒꯤ ꯄꯨꯡ 11 ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤꯗꯒꯤ ꯔꯟꯖꯤꯠ ꯑꯗꯣ ꯃꯇꯝꯁꯤ ꯊꯦꯡꯂꯤ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯅꯨꯡꯁꯥ ꯊꯤꯔꯝꯂꯅꯤ ꯍꯥꯏꯗꯨꯅ ꯗꯨꯀꯥꯟꯒꯤ ꯃꯄꯨ ꯑꯗꯨꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯗꯨꯀꯥꯟꯗꯒꯤ ꯊꯣꯔꯛꯈꯤ ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11 ꯇꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯃꯤꯗꯥꯡꯒꯤ ꯊꯦꯡꯂꯕꯅꯤꯅ ꯃꯤ ꯑꯃꯠꯇ ꯂꯝꯕꯤꯗ ꯆꯠꯄ ꯊꯦꯡꯅꯈꯤꯗꯦ ꯔꯟꯖꯤꯠ ꯑꯗꯣ ꯀꯩꯁꯨ ꯈꯟꯗꯅ ꯌꯨꯝ ꯌꯧꯅꯕ ꯈꯣꯡꯊꯥꯡ ꯌꯥꯡꯅ ꯆꯠꯂꯤ ꯔꯟꯖꯤꯠꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ ꯅꯨꯃꯤꯠꯇꯨꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ ꯊꯦꯡꯕꯅꯔ ꯈꯪꯗ꯭ꯔꯤ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯗꯨꯗꯁꯨ ꯃꯤ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤ ꯇ꯭ꯔꯦन ꯁ꯭ꯇꯦꯁꯟ ꯑꯗꯣ ꯏꯆꯤꯛ ꯆꯤꯛꯏ ꯔꯟꯖꯤꯠ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯜꯂꯨꯕ ꯇꯧꯗꯅ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯗꯣ ꯂꯥꯟꯊꯣꯛꯅꯅꯕ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯤ ꯔꯟꯖꯤꯠꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯗꯨꯒꯤ ꯃꯌꯥꯏ ꯆꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯇꯨꯡꯂꯣꯝꯗꯒꯤ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃ ꯃꯉꯣꯟꯂꯣꯝꯗ ꯁꯤꯠꯆꯤꯜꯂꯛꯄꯗꯧꯅ ꯇꯧꯔꯛꯈꯤ ꯔꯟꯖꯤꯠꯇꯣ ꯍꯧꯖꯤꯛꯀꯤꯗꯨ ꯆꯨꯝꯅꯒꯤ ꯅꯨꯡꯁꯤꯠ ꯁꯤꯠꯆꯕ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯣꯛꯇꯨꯅ ꯂꯦꯞꯄ ꯂꯩꯇꯅ ꯃꯌꯨꯝ ꯌꯧꯅꯕ ꯆꯠꯂꯤ ꯑꯁꯨꯝ ꯈꯔ ꯆꯠꯂꯕ ꯇꯨꯡꯗ ꯔꯟꯖꯤꯠ ꯑꯗꯣ ꯍꯨꯃꯥꯡ ꯈꯪꯁꯧ ꯁꯧꯒꯠꯂꯛꯄꯗꯧꯅ ꯇꯧꯔꯛꯏ ꯃꯁꯥ ꯑꯗꯣ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯕꯗꯧꯅ ꯇꯧꯔꯛꯈꯤ ꯃꯇꯧ ꯑꯗꯨꯗ ꯔꯟꯖꯤꯠꯅ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛ ꯅꯤꯡꯊꯝꯊꯥ ꯃꯇꯝꯁꯤꯗ ꯍꯨꯃꯥꯡ ꯈꯪꯁꯧ ꯁꯧꯒꯠꯂꯛꯂꯤꯕꯁꯤꯕꯣ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯔꯛꯑꯦꯅꯦ ꯑꯩꯁꯦ ꯀꯩꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯅ ꯋꯥꯈꯜ ꯇꯧꯔꯝꯃꯤ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯕ ꯃꯇꯨꯡꯗ ꯔꯟꯖꯤꯠ ꯑꯗꯣ ꯀꯩꯁꯨ ꯑꯣꯏꯔꯝꯃꯣꯏ ꯃꯥꯅ ꯅꯨꯃꯤꯗꯥꯡꯒꯤ ꯊꯦꯡꯂꯕ ꯃꯇꯝꯁꯤꯗ ꯃꯊꯟꯇ ꯂꯥꯛꯄꯗꯨꯗ ꯋꯥꯈꯜꯅ ꯄꯪꯈꯟꯗ ꯈꯟꯖꯤꯟꯕꯗꯒꯤ ꯇꯧꯔꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯈꯟꯖꯗꯨꯅ ꯑꯃꯨꯛ ꯃꯌꯨꯝ ꯌꯧꯅꯕ ꯆꯠꯄ ꯍꯧꯋꯤ ꯑꯁꯨꯝꯅ ꯈꯔ ꯆꯠꯂꯕ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯏꯟꯅꯔꯛꯄꯗꯧꯅ ꯇꯧꯔꯛꯈꯤ ꯃꯗꯨꯗ ꯔꯟꯖꯤꯠꯅ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯔꯟꯖꯤꯠ ꯑꯗꯣ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯁꯥꯗ ꯀꯤꯔꯛꯄ ꯈꯔ ꯐꯥꯎꯔꯛꯏ ꯑꯗꯨꯕꯨ
ꯌꯥꯝꯅ ꯍꯦꯟꯅ ꯀꯤꯕ ꯍꯥꯏꯕꯗꯨꯃꯗꯤ ꯑꯣꯏꯗ꯭ꯔꯤ ꯔꯟꯖꯤꯠ ꯑꯗꯣ ꯀꯔꯤꯅꯣꯅꯦ ꯉꯁꯤꯒꯤ ꯃꯇꯧꯁꯤꯕꯣ ꯍꯥꯏꯅ ꯀꯤꯅ ꯃꯌꯨꯝ ꯌꯧꯅꯕ ꯈꯣꯡꯊꯥꯡ ꯌꯥꯡꯅ ꯊꯥꯡꯗꯨꯅ ꯑꯁꯨꯝ ꯆꯠꯂꯤ ꯔꯟꯖꯤꯠ ꯑꯗꯣ ꯉꯥꯏꯍꯥꯛ ꯆꯠꯂꯕ ꯃꯇꯨꯡꯗ ꯇꯨꯡꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯌꯦꯠꯀꯤ ꯃꯈꯣꯡ ꯑꯗꯣ ꯁꯤꯠꯂꯒ ꯆꯠꯄꯗꯧꯅ ꯇꯧꯔꯒ ꯔꯟꯖꯤꯠꯀꯤ ꯇꯨꯡꯗ ꯏꯟꯅꯔꯛꯄꯗꯧꯅ ꯇꯧꯔꯛꯄꯗꯒꯤ ꯔꯟꯖꯤꯠꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯨꯁꯨꯛ ꯃꯨꯔꯕꯤ ꯃꯃꯤꯠ ꯂꯥꯎꯊ꯭ꯔꯤꯛ ꯂꯥꯎꯕꯤ ꯌꯦꯡꯕꯗ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯃ ꯔꯟꯖꯤꯠꯀꯤ ꯃꯅꯥꯛ ꯇꯥꯝꯅ ꯂꯥꯛꯄꯗꯣ ꯎꯔꯝꯃꯤ ꯔꯟꯖꯤꯠꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯑꯁꯨꯝ ꯌꯦꯡꯂꯨꯕꯗ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯣ ꯑꯣꯟꯅ ꯇꯩꯅꯅ ꯄꯥꯟꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯔꯟꯖꯤꯠ ꯑꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯈ꯭ꯔꯦ ꯍꯅꯨꯕꯤ ꯑꯗꯨꯅ ꯔꯟꯖꯤꯠꯇ ꯑꯀꯤꯕ ꯈꯣꯟꯖꯦꯜꯗ ꯃꯥꯒꯤ ꯃꯆꯥ ꯃꯃꯧ ꯃꯁꯨ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯆꯠꯈꯤꯕꯗꯣ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯁꯤꯒꯤ ꯀꯔꯝꯕ ꯃꯐꯝꯗ ꯂꯩꯍꯧꯕꯒꯦ ꯍꯥꯏꯅ ꯑꯀꯤꯕ ꯈꯣꯟꯖꯦꯜꯗ ꯔꯟꯖꯤꯠꯇ ꯍꯪꯂꯛꯏ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯨꯕꯗ ꯔꯟꯖꯤꯠ ꯑꯗꯣ ꯀꯤꯕꯅ ꯂꯣꯏꯔꯦ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯊꯋꯥꯏ ꯃꯥꯡꯂꯒꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯄ ꯐꯥꯎꯔꯛꯏ ꯃꯁꯤꯗꯒꯤ ꯔꯟꯖꯤꯠ ꯑꯗꯣ ꯀꯤꯅ ꯀꯔꯤꯃꯠꯇ ꯍꯥꯏꯗꯅ ꯃꯍꯥꯛꯀꯤ ꯈꯨꯗꯣꯝꯕꯤ ꯑꯗꯣ ꯅꯥꯀꯜꯗ ꯊꯤꯜꯂꯤ ꯃꯁꯤꯗꯒꯤ ꯍꯅꯨꯕꯤ ꯑꯗꯣ ꯔꯟꯖꯤꯠꯅ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯤꯕ ꯅꯥꯀꯜ ꯑꯗꯣꯝꯗ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯔꯟꯖꯤꯠ ꯑꯗꯣ ꯌꯨꯝꯗꯗꯤ ꯌꯧꯔꯒꯦ ꯈꯜꯂꯗꯨꯅ ꯃꯥꯒꯤ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯃꯌꯨꯝ ꯌꯧꯅꯕ ꯀꯟꯅ ꯆꯦꯜꯂꯛꯏ ꯑꯁꯨꯝꯅ ꯆꯦꯜꯂꯛꯄꯅ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯥꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯣ ꯊꯣꯡꯖꯤꯟ ꯄꯥꯟꯗ ꯐꯝꯗꯨꯅ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯄꯨꯔꯣꯏꯕ ꯔꯟꯖꯤꯠꯄꯨ ꯎꯕꯗ ꯀꯩꯗꯧꯔꯒꯦ ꯉꯁꯤꯗꯤ ꯊꯦꯡꯂꯗꯤ ꯀꯩꯗꯧꯔꯒꯦ ꯀꯟꯅ ꯆꯦꯜꯂꯛꯏꯗꯤ ꯃꯗꯨꯗ ꯔꯟꯖꯤꯠ ꯑꯗꯣ ꯊꯣꯛꯈ꯭ꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯃꯥꯒꯤ ꯅꯨꯄꯤꯗ ꯇꯝꯂꯕꯗꯤ ꯁꯣꯏꯗꯅ ꯀꯤꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯇꯝꯈꯤꯗ꯭ꯔꯤ ꯔꯟꯖꯤꯠꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯉꯁꯤꯗꯤ ꯍꯌꯦꯡ ꯗꯤꯋꯥꯂꯤꯒꯤ ꯐꯦꯁꯇꯤꯚꯦꯜ ꯂꯩꯕꯅꯤꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ ꯊꯦꯡꯂꯕ ꯐꯥꯎꯕ ꯄꯣꯠ ꯁꯤꯠꯃꯟꯈꯤꯗꯨꯅ ꯇꯝꯅꯕ ꯉꯝꯗꯕꯗꯒꯤ ꯉꯁꯤꯗꯤ ꯗꯨꯀꯥꯟ ꯃꯄꯨꯅ ꯈꯔ ꯊꯦꯡꯂ ꯐꯥꯎꯕ ꯗꯨꯀꯥꯟ ꯂꯩꯕꯤꯌꯨ ꯉꯁꯤꯗꯤ ꯀꯁꯇꯃꯔꯁꯦ ꯌꯥꯝꯅ ꯐꯖꯅ ꯆꯪꯉꯛꯏ ꯍꯥꯏꯕꯗꯨꯗ ꯉꯁꯤꯗꯤ ꯊꯦꯡꯂ ꯐꯥꯎꯕ ꯗꯨꯀꯥꯟꯗ ꯂꯩꯔꯨꯔꯦ ꯑꯗꯨꯅꯅꯤ ꯊꯦꯡꯂꯛꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯔꯟꯖꯤꯠꯇ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯅꯕ ꯇꯧꯔꯁꯤ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯔꯟꯖꯤꯠꯇꯤ ꯊꯦꯡꯅꯔꯛꯄ ꯃꯌꯥꯝ ꯑꯗꯨꯅ ꯄꯥꯈꯠꯄ ꯊꯛꯀꯠꯄ ꯍꯦꯟꯃꯟꯈꯤꯕꯅ ꯆꯥꯛ ꯏꯁꯤꯡꯒ ꯑꯃꯠꯇ ꯆꯥꯅꯤꯡꯈꯤꯗ꯭ꯔꯤ ꯃꯗꯨꯗ ꯔꯟꯖꯤꯠꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯉꯁꯤꯗꯤ ꯄꯨꯛꯁꯦ ꯏꯊꯟ ꯊꯟꯒꯠꯂꯤ ꯆꯥꯛꯁꯨ ꯏꯆꯥ ꯆꯥꯅꯤꯡꯗ꯭ꯔꯦ ꯅꯪ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯠꯇ ꯄꯨꯔꯛꯎ ꯍꯥꯏꯈꯤ ꯏꯁꯤꯡ ꯒ꯭ꯂꯥꯁꯇꯣ ꯊꯛꯂꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯇꯨꯝꯂꯒꯦ ꯍꯥꯏꯔꯛꯈꯤ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯨꯔꯛꯂꯒ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯕꯨ ꯄꯤꯊꯛꯂꯤ ꯃꯁꯤꯗꯒꯤ ꯔꯟꯖꯤꯠ ꯑꯗꯣ ꯏꯁꯤꯡ ꯊꯛꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯕ ꯊꯦꯝꯈ꯭ꯔꯦ ꯉꯥꯏꯍꯥꯛꯇꯤ ꯔꯟꯖꯤꯠ ꯑꯗꯣ ꯇꯨꯝꯕ ꯌꯥꯔꯝꯗꯦ ꯃꯥꯅ ꯊꯦꯡꯅꯔꯛꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯈꯜꯂꯨꯔꯒ ꯑꯁꯨꯝ ꯋꯥꯈꯜ ꯇꯧꯏ ꯃꯁꯤꯗꯒꯤ ꯔꯟꯖꯤꯠ ꯑꯗꯣ ꯀꯔꯝꯕ ꯀꯥꯟꯗ ꯇꯨꯝꯈꯤꯕꯅꯣ ꯈꯪꯍꯧꯗ꯭ꯔꯤ ꯇꯨꯝꯊꯈ꯭ꯔꯦ ꯔꯟꯖꯤꯠ ꯑꯗꯣ ꯑꯌꯨꯛꯀꯤ ꯄꯨꯡ 5 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯤꯀꯞ ꯊꯣꯛꯂꯛꯈꯤ ꯃꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯣ ꯐꯃꯨꯡ ꯃꯊꯛꯇ ꯐꯝꯗꯨꯅ ꯑꯩꯒꯤ ꯏꯆꯥ ꯏꯃꯧ ꯏꯁꯨ ꯀꯗꯥꯏꯗ ꯆꯠꯈꯤ ꯍꯥꯏꯅ ꯍꯟꯖꯤꯟꯅ ꯃꯆꯤꯟꯗ ꯁꯣꯜꯂꯒ ꯌꯦꯡꯈꯤꯕ ꯑꯃꯗ ꯌꯦꯡꯂꯒ ꯌꯥꯝꯅ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯔꯟꯖꯤꯠꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯀꯩꯗꯧꯔꯒꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯌꯥꯝꯅ ꯀꯤꯊꯤ ꯀꯤꯔꯨꯝ ꯀꯤꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯤꯕꯗꯨꯅ ꯍꯥꯏꯅ ꯍꯪꯉꯝꯃꯤ ꯃꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯔꯟꯖꯤꯠꯇ ꯇꯝꯂꯝꯃꯤ ꯃꯗꯨꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯏꯁꯤꯡ ꯈꯧꯔꯥꯡꯉꯤ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯂꯥꯛꯏ ꯆꯥꯛꯈꯨꯝꯂꯣꯝꯒꯤ ꯊꯣꯡꯅꯥꯎ ꯑꯗꯣ ꯑꯗꯨꯝ ꯍꯥꯡꯂꯒ ꯊꯝꯃꯤ ꯏꯁꯤꯡ ꯊꯛꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯥꯛꯈꯨꯝꯂꯣꯝꯒꯤ ꯊꯣꯡꯅꯥꯎ ꯑꯗꯣ ꯌꯦꯡꯊꯣꯛꯂꯨꯕꯗ ꯃꯇꯝ ꯑꯗꯨꯗ ꯃꯨꯁꯨꯛ ꯃꯨꯔꯕ ꯃꯃꯤꯠ ꯂꯥꯎꯊ꯭ꯔꯣꯛ ꯂꯥꯎꯕ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯕ ꯍꯦꯛ ꯌꯦꯡꯕꯗ ꯑꯀꯤꯕ ꯐꯪꯂꯕ ꯍꯟꯅꯨꯕꯤ ꯑꯃ ꯌꯥꯝꯅ ꯁꯥꯎꯅ ꯃꯈꯦꯠ ꯑꯗꯣ ꯑꯀꯤꯕ ꯃꯑꯣꯡꯗ ꯁꯥꯡꯗꯣꯛꯂꯒ ꯌꯥꯝꯅ ꯁꯥꯎꯅ ꯑꯀꯤꯕ ꯈꯣꯟꯖꯦꯜꯗ ꯑꯩꯒꯤ ꯏꯆꯥ ꯏꯁꯨ ꯏꯃꯧ ꯀꯗꯥꯏꯗ ꯂꯩꯍꯧꯏ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯅꯪꯅ ꯅꯈꯨꯠ ꯊꯤꯜꯂꯤꯕ ꯃꯐꯝ ꯑꯗꯨꯗꯗꯤ ꯑꯩꯒꯤ ꯏꯆꯥ ꯏꯃꯧ ꯏꯁꯨ ꯂꯩꯍꯧꯗꯦ ꯑꯩꯒꯤ ꯏꯆꯥ ꯏꯃꯧ इशू कदाइदा चटखी हाइना हंजिना हंजिन खोंजल अदो हौना अकीबा खोंजलदा लाउरखी हेक जेंबदा अकीबा पोकलबा हनुबी अदुना साखुमगी थुनाव अदो फकाइरगे मतागुम कीरबा सप्त्र कया तौरकपा अदुदा रंजित की नुपी अदो किमन खिबना तुम्फम कातमना कन्न चेलखी पाखटपा थकटपा कीबा हेमन खिबना रंजित की नुपी अदो फमुंगदा काखटलगा फमदुना लैखी मागे नुपीना मपुरोइबा रंजितपु हौदोक्सिरा हाइना खल्ली अदुबपु असुमना वाखल तवी करिगुम्बा मागे मपुरोइबा रंजितपु हौदोक्लुबा तारगति मागे मपुरोइबा रंजितसु यावना किमिन्नरनी खंदुना हौदोक्लरोइ नुंगाइना तुमजरसनु खंदुना हौदोक्त्रि मसिदगे हनुबी अदुगी कीरबा अहुबा खोंजलना आइगी इचा इमौ इसु कदाइदा चटखी
ꯍꯥꯏꯔꯤꯕ ꯈꯣꯟꯊꯥꯡ ꯑꯁꯤꯒꯤ ꯀꯤꯔꯕ ꯈꯣꯟꯖꯦꯜ ꯑꯁꯦ ꯑꯁꯨꯝ ꯍꯧꯕ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯔꯟꯖꯤꯠꯀꯤ ꯅꯨꯄꯤ ꯑꯗꯣ ꯃꯅꯥꯀꯣꯡ ꯑꯅꯤ ꯑꯗꯣ ꯃꯈꯨꯠ ꯑꯅꯤꯅ ꯃꯦꯜꯂꯒ ꯀꯤꯕ ꯈꯥꯡꯖꯈꯤ꯫ ꯀꯤꯔꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 4 ꯐꯥꯎꯕ ꯇꯥꯈꯤ꯫ ꯄꯨꯡ 4ꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯀꯤꯔꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯥꯈꯤꯗ꯭ꯔꯤ꯫ ꯔꯟꯖꯤꯠ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯝꯂꯤꯕ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯥꯅ ꯃꯇꯧ ꯀꯔꯝꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯀꯤꯔꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯃꯥꯒꯤ ꯅꯨꯄꯤꯅ ꯐꯥꯎꯕ ꯃꯈꯨꯠ ꯑꯅꯤꯅ ꯃꯅꯥ ꯃꯦꯟꯁꯤꯜꯂꯒ ꯀꯤꯔꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯥꯗꯅꯕ ꯍꯣꯠꯅꯔꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯑꯃꯠꯇ ꯇꯥꯗꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕꯗꯣ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯅ ꯉꯛꯆꯕ ꯐꯥꯎꯈꯤ꯫ ꯃꯗꯨꯗ ꯔꯟꯖꯤꯠꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯉꯣꯟꯗ ꯉꯔꯥꯡ ꯗꯨꯀꯥꯟ ꯍꯜꯂꯛꯄꯗ ꯊꯣꯛꯈꯤꯕ ꯑꯀꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯇꯝꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯉꯣꯟꯗ ꯀꯤꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯥꯟꯅ ꯇꯝꯕ ꯌꯥꯗꯕ꯭ꯔꯥ, ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯍꯧꯅꯅꯕ ꯇꯝꯒꯗꯕꯅꯤ, ꯃꯗꯨ ꯇꯝꯍꯧꯗꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯔꯟꯖꯤꯠꯅ ꯅꯪ ꯑꯩꯕꯨ ꯁꯥꯎꯔꯅꯨ, ꯂꯥꯏ ꯈꯣꯏꯔꯝ ꯊꯣꯛꯅꯅꯕ ꯑꯩ ꯇꯥꯟꯇ꯭ꯔꯤꯛ ꯕꯕꯥ ꯑꯃ ꯀꯧꯔꯨꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯈꯣꯏ ꯃꯌꯥꯡꯒꯤꯗꯤ ꯃꯥꯏꯕ ꯑꯁꯦ ꯇꯥꯟꯇ꯭ꯔꯤꯛ ꯕꯕꯥ ꯍꯥꯏꯔꯒ ꯈꯪꯅꯩ꯫ ꯃꯁꯤꯗꯒꯤ ꯔꯟꯖꯤꯠꯅ ꯃꯌꯨꯝꯗ ꯇꯥꯟꯇ꯭ꯔꯤꯛ ꯕꯕꯥ ꯑꯃ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯇꯥꯟꯇ꯭ꯔꯤꯛ ꯕꯕꯥ ꯑꯗꯨꯅ ꯔꯟꯖꯤꯠꯅ ꯂꯩꯔꯤꯕ ꯚꯔꯥꯒꯤ ꯌꯨꯝ ꯑꯗꯨꯕꯨ ꯁꯨꯗꯤꯔꯀꯔꯟ ꯇꯧꯗꯨꯅ ꯁꯦꯡꯗꯣꯛꯂꯝꯃꯤ꯫ ꯇꯥꯟꯇ꯭ꯔꯤꯛ ꯕꯕꯥ ꯑꯗꯨꯅ ꯔꯟꯖꯤꯠ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯣ ꯂꯥꯏ ꯈꯣꯏꯔꯝ ꯊꯣꯛꯂꯝꯃꯤ꯫ ꯂꯥꯏ ꯈꯣꯏꯔꯝꯂꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯇꯥꯟꯇ꯭ꯔꯤꯛ ꯕꯕꯥ ꯑꯗꯨꯅ ꯔꯟꯖꯤꯠ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯑꯅꯤꯅ ꯉꯔꯥꯡ ꯊꯦꯡꯅꯔꯛꯄꯗꯣ ꯅꯤꯡꯉꯝꯗꯕ ꯊꯋꯥꯏ ꯑꯃꯅꯤ꯫ ꯊꯋꯥꯏ ꯑꯗꯨꯅ ꯉꯔꯥꯡ ꯅꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯆꯪꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯅꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡ ꯃꯄꯥꯁꯤꯗ ꯂꯥꯏꯒꯤ ꯃꯨꯔꯇꯤ ꯊꯝꯗꯨꯅ ꯂꯥꯠꯄꯁꯤꯗ ꯆꯪꯕ ꯉꯝꯗꯕꯅꯤ꯫ ꯑꯩꯅ ꯄꯤꯔꯤꯕ ꯖꯟꯇ꯭ꯔ ꯑꯅꯤꯁꯦ ꯅꯈꯣꯏ ꯑꯅꯤꯃꯛ ꯁꯤꯖꯜꯂꯣ, ꯂꯥꯏ ꯇꯤꯟ ꯆꯪꯗꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯇꯥꯟꯇ꯭ꯔꯤꯛ ꯕꯕꯥ ꯑꯗꯣ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯔꯟꯖꯤꯠ ꯑꯗꯣ ꯃꯍꯧꯁꯥꯒꯤ ꯃꯇꯧꯒꯨꯝꯅ ꯗꯨꯀꯥꯟꯗ ꯆꯠꯂꯝꯃꯤ꯫ ꯔꯟꯖꯤꯠꯅ ꯃꯉꯣꯟꯗ ꯉꯔꯥꯡ ꯗꯨꯀꯥꯟꯗꯒꯤ ꯃꯌꯨꯝ ꯇꯥꯟꯅ ꯍꯜꯂꯛꯄꯗ ꯊꯣꯛꯈꯤꯕ ꯑꯀꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯗ ꯇꯝꯂꯝꯃꯤ꯫ ꯔꯟꯖꯤꯠꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯥꯒꯤ ꯗꯨꯀꯥꯟ ꯃꯄꯨꯗ ꯍꯪꯂꯨꯕꯗ ꯑꯁꯨꯝꯅ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯃꯨꯝꯕꯥꯏ ꯁꯦꯟꯇ꯭ꯔꯦꯜ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯁꯤꯒ ꯈꯔ ꯅꯛꯅꯕ ꯃꯐꯝ ꯑꯃꯗ ꯏꯃꯨꯡ ꯑꯃ ꯂꯩꯔꯝꯃꯤ꯫ ꯏꯃꯨꯡ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯃ, ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯆꯥ ꯃꯃꯧ, ꯃꯁꯨ 2, ꯃꯈꯣꯏ ꯄꯨꯂꯞ ꯄꯨꯟꯅ 5ꯅꯤ꯫ ꯅꯣꯡꯃ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯂꯨꯍꯣꯡꯕ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥ 2 ꯄꯨꯗꯨꯅ ꯃꯃꯥꯟꯅꯕꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯔꯨꯒꯦ ꯍꯥꯏꯅ ꯃꯃꯥ ꯍꯅꯨꯕꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯃꯥ ꯍꯅꯨꯕꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯏꯁꯥꯁꯨ ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯕꯅ ꯏꯁꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ, ꯅꯪꯒꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯍꯜꯂꯛꯄꯗ ꯏꯃꯥꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯈꯔ ꯂꯩꯔꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯑꯩ ꯍꯣꯔꯦꯟ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯍꯜꯂꯛꯄꯗ ꯂꯩꯕꯤꯔꯛꯂꯒꯦ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥ 2ꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯃꯃꯧ ꯃꯁꯨ 2ꯅ ꯆꯠꯈꯤꯕꯗꯣ ꯇꯨꯃꯤꯟꯅ ꯊꯣꯡꯖꯤꯟ ꯄꯥꯟꯗ ꯂꯦꯞꯇꯨꯅ ꯌꯦꯡꯖꯍꯧꯏ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯆꯥ ꯃꯃꯧ ꯃꯁꯨ 2, ꯃꯈꯣꯏ 4 ꯑꯗꯣ ꯇ꯭ꯔꯦꯟ ꯂꯝꯕꯤꯗ ꯇ꯭ꯔꯦꯛ ꯑꯗꯨ ꯂꯥꯟꯕꯗ ꯈꯨꯗꯤ ꯊꯤꯖꯤꯟꯗꯨꯅ ꯃꯈꯣꯡ ꯑꯗꯣ ꯇ꯭ꯔꯦꯛ ꯑꯗꯨꯗ ꯂꯧꯁꯤꯟꯈꯤꯕꯗꯒꯤ ꯇ꯭ꯔꯦꯟꯅ ꯃꯈꯣꯏ 4ꯃꯛ ꯇꯛꯄꯗꯒꯤ ꯈꯨꯗꯛꯇ ꯃꯈꯣꯏ 4ꯃꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯍꯅꯨꯕꯤ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯆꯗꯦ꯫ ꯃꯆꯥ ꯃꯃꯧ ꯃꯁꯨ 2 ꯂꯥꯛꯄ ꯉꯥꯏꯔꯤ, ꯑꯗꯨꯒ ꯑꯃꯅ ꯃꯆꯥꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯩꯔꯛꯇꯨꯅ ꯆꯥꯔꯒ ꯃꯥꯒꯤ ꯑꯅꯥꯕꯗꯣ ꯁꯣꯏꯗꯅ ꯐꯒꯅꯤ ꯍꯥꯏꯕꯒꯤ ꯑꯥꯁꯥꯗ ꯃꯥꯒꯤ ꯑꯅꯥꯕꯗꯣ ꯈꯥꯡꯖꯔꯤ꯫ ꯑꯗꯨꯕꯨ ꯃꯆꯥ ꯃꯃꯧ ꯃꯁꯨ 2 ꯑꯗꯨꯗꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯃꯥ ꯍꯅꯨꯕꯤ ꯑꯗꯣ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯖꯈꯤ꯫ ꯃꯃꯥ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯆꯥ ꯃꯃꯧ ꯃꯁꯨ 2 ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯅ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯣ, ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯕꯖꯥꯠꯅꯣ ꯍꯥꯏꯅ ꯊꯋꯥꯏ ꯋꯥꯅ ꯀꯞꯆꯈꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯤ ꯌꯨꯝꯊꯪꯅꯔꯤꯕ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯍꯟꯅ ꯌꯦꯡꯕꯗ ꯂꯩꯇ꯭ꯔꯕ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯍꯟꯅ ꯇꯨꯡꯅ ꯌꯦꯡꯕꯤꯈꯤꯗꯦ꯫ ꯍꯅꯨꯕꯤ ꯑꯗꯣ ꯆꯥꯗ ꯊꯛꯇꯕꯗꯒꯤ ꯃꯆꯥ ꯃꯃꯧ ꯃꯁꯨ 2 ꯍꯜꯂꯛꯇꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯋꯥꯈꯜ ꯑꯃꯗꯤ ꯃꯁꯥ ꯉꯝꯗꯕ ꯃꯌꯥꯝ ꯑꯁꯤꯅ ꯄꯨꯟꯁꯤꯜꯂꯒ ꯃꯁꯥ ꯑꯗꯣ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯛꯆꯤꯜꯂꯛꯏ꯫ ꯃꯁꯤꯗꯒꯤ ꯍꯅꯨꯕꯤ ꯑꯗꯣ 4ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯋꯥꯅ ꯆꯥꯛꯅ ꯈꯥꯡꯂꯝꯂꯒ ꯊꯋꯥꯏ ꯊꯥꯈꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯣ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯑꯃꯗꯤ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯗꯨꯒꯤ ꯃꯅꯥꯛ ꯅꯛꯄ ꯃꯐꯝꯁꯤꯡꯗ ꯅꯨꯃꯤꯗꯥꯡꯒꯤ ꯊꯦꯡꯂꯕ ꯃꯇꯝꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ
mahaki macha mamau masu ani adubu thibani maduda karigumba hanubi aduga miyui amaga thengnaba taragati hanubi aduna mage thingnariba miyui aduda mage macha mamau masu ani karaida chakre haina hangbani maduda mi aduna hanubi adugi macha mamau masu ani gi lepham taktrabadi miyui adubu akiya khang nang handuna hekta wanthan bani aduga nongalaba matungdana miyui ado hekta ngauna faina chatkani nangdi laina kanbibani nadau jai wari tu taru bada Ranjit ado hanubi adugi khallu bada yamna nungairamdi Ranjit ado Delhi dale horiba magi mama mapa do ningsing lakhi ani suba wari asi matang sida loijari ahom suba wari asi aikoi itei mana libirakpa wari ni aikoi gi itei mana tuyep thaba loirakpagi exam result haidoklaba matungda itei ma do mark jamna wangni haiduna medical gi exam thanabagi damakta coaching tonganaba Kaishampat ki hostel lamada leirami coaching tofam adusu moina leiriba hostel aduga khara naknai coaching tofam adusu Kaishampat ni leiribasi hostel adu matam koina thingjilluraba matung amuk nauna hangdorakpani hai thingjillibagi maramdi karigino khangdri iteima adu mamanabi wangjingdagi amaga haunaduna sangdakhi makhona changlakpada hostel adugi ahanba floor da miyoi mari leirami floor adugi ye thangbada tongan ba ka mari lei aduga floor adugi oi thangbada tongan ba ka mari amaga sulei aduga floor adugi ye thangba ka sing amadi oi thangba ka sing adugi mayaida satpa yaba lambi asangba ama lei lambi aduda satlaga khwai aroiba ye thangba amasung oi thangba ka sing adugi su aroiba oriba aduda mathakki ani suba floor aduda kanabigi damakta star ama lei asomna tauna ahanba floor aduda leiriba adugumna ani suba floor aduda su lei ahum suba floor amati mari suba aroiba floor adudadi mi kana amata leihandi ahum suba floor kabagi star aduda thung ama pansinduna solon sinduna thami karigi solon sinduna mi kana amata sanghandana thamlibano haibadudi khangdi itei mana hostel mapuda hanglubada hostel asi semkhibagi maru oiba hostel sabada lemhoba mapot masai sing thamlibani hayengwai karigumba manga suba floor hamning lakpa matamda amadi hostel asi chauthoknanaba honarakpa matamda mapot masai sing asi puthoktuna sabada hapjingadoribani maramaduna section na solon sinduna mapot masai sing ado ahom suba floor amadi mari suba floor da thamlibani hairakhi madudagi mapu aduna iteima amati iteimagi mamanabi aduda asomna hairami nakoyani ani suba floor gi room number 11 da layu aduga hostel mapu aduna iteimada so ado pirami aduga asomna su hostel mapu aduna iteimada hareklami noi anina leigadoriba room number 11 asi ani suba floor gi yetta leiba ka mari adugi ahum suba amadani ahum suba floor karam taigi stair dagi thirak padana ani suba room oigadabani noina lagedoriba room adugi hek mayok nabada oi thangbagi room mari leibani noi anina legadoriba room number 11 ki hek mayok nana leiriba room number 15 asidasu nupi ani leibani aduga amana ahanba floor ki yetlom thangbagi ka room number 1 asida nupi ani leibani aduga oi room thangbagi ka room number 5 asida nupi ani su leibani nakhoi pulapna nipani nakhoi nipan mak ngasi changlakpa ngaktani hostel asida aduga amana ahanba amasung ani suba floor ki room number 15 11 15 nataba atai lemhoriba mi lenataba room sing asidi solon sillaga thamgani konami anoba leigadaba leiragati ahanba floor amasung ani suba floor gi mi lenataba room sing asigi marakta room ama khallaga lehangani namanabi leigadaba yawragadi aingonda hana pau piu horen numedangi sak ising sabagidi makhada hostel asigi kitchen amati kitchen room leibani horen pung nipan tarakpa aduwaida sak sabagi bel khingduna hostel makhada kautharakani kitchen room da nakhoi nipan pulap punna sak sagadabani kitchen da sak thongliba nupa ani nupi ani ni nakhoi gi room number 11 do nakhoi ani lakani haibaduda sweeper tawduna hana singoktuna thamlabani
bathroom toilet ti hostel asigi makha oi thangbada leibani karigumba awat apa leirabasu aingonda hairu fare adudi nakhoi anisu noigi room number 11 da sangduna potharo lamsang lakpage waramlani masi haram laga hostel nupa do makha ahanba floor da kumthakhri masidagi iteima amati mamanabi ado room manung da changlaklami maluda ka adugi ye thangba amasung oi thangbada phamung amamam table amamam gal leirami asumna room khudingsu table ani phamung ani leirami iteima amati mamanabi ani duna phamung ani ado mupak phidak thaduna tumba yananaba sem sari amadi table adusu lairik kaika thamduna lairik paba yananaba sem sari numitumadi mataima amati mamanabi ado ahanba lakpaga oiri namsang lakpagi warduna masa masagi phamung aduda tumduna potharami masidagi iteima amadi mamanabi ado asum hipam batiki tumthakrei ngaihak leraga bel khinglakpadagi makhoina bel khinglakpagi makholna makhoi animak tabadagi mikap throklami iteimana pung jenglubada numidangi pung nipan taraklami masidagi iteima amadi mamanabi ado sak sarunabagi damakta makhada kitchen room tamna kumtharaklami iteima amadi mamanabi aduna kitchen room jorokpada makhoi nupi taruk amadi hana kitchen room aduda leiduna leiramlei masidagi iteima amadi mamanabi makhoi nipan ado waris nasana sak charaduna amana amagi maming hangaduna khangnarami masidagi sak toraduna makhoi nipan ado magi room da changnarami iteimana pung jenglubada numidangi pung mapan taramlei masidagi iteimana mamanapita sak tolakpagi ngehak larik pakisi haibadagi makhoi ani do magi table da phamduna larik parami asumna ngehak paraba matungda pung tara tarakpa duaida iteimana mamanabi aduda ngasi di ahanba hostel dal jangakpa oibanina ngasi di larik thengna paragumsi hayengdagi thengna paba hausi haina makhoi ani haina duna makhoi ani mak masa masagi phamungda tumlami masidagi asumna haukibana ahingi pung baro tarakpa aduwaida mamanabi aduna iteima adubu hawduraklaga asumna hairi nang makhulse tadabra aidi yamna kire haiduna iteimagi phamung aduda laktuna tuminai hai iteimana haibata mahaki mamanabi adudi laige nungsit leibanina mana hana akiba makholato hana tai hai iteimana mamanabi aduda hanglami kari makhulno aidi tadi maduda mamanabi aduna iteimada hairi hai nang tadabra ahanba floor dagi kanagumba ama yamna kana chenlaklibase second floor jor e aikhoina leriba third floor asai joksilakadore third floor joksilakpadadi hana taramdaba iteimasu tarki madu tarubata iteimasu yamna ngakchaki maramdi first floor amasung second floor phawunaba yaba kananaba istara sita thung panduna solon sinduna thamlibani aduga amana haujik ahingi pung baro asida mathau irei leitana kanano hangat handa chingdori basina masidagi iteima amati mamanabi ado sienbagi makhol ado munna tarami third floor da chelambadagi mari suba floor da chentharachi masidagi mari suba floor dagi chingkhalaktuna iteima hoina leriba ahum suba floor tamna chengkhalai masidagi second floor tamna amuk chengkhri arudagi first floor tamna amuk chentharai amu hanna first floor dagi second floor tamna amuk chengkhalai second floor dagi third floor da tamna chentharai handa mukti iteima hoigi room number mapa jorokpada lepkhri iteima hoina leiriba room adugi thongda kokok haina anira ahumlak thilamlaga amuk mari suba floor romda amuk chenthakhri mari suba floor dagi amuk ahum suba floor romda amuk chengkhalai handaksu ngasai tawkhiba mawong aduga chap manana iteima hoina leiriba room gi thong aduda kokok toromlaga amuk second floor tamna chengkhakhri handakti iteimasu kiba phoroklami mamanabi adodi kibana yajai second floor dagi first floor tamna yaukhri amuksu first floor dagi second floor tamna amuk chenthari second floor dagi third floor phawba yori iteimu hoigi room mapa yorakpada chelamba do lepkhri iteimu hoigi room gi thonga do namkhai rage matagum kanna amuk nomlai iteima amadi mamanabi ani do kibana loiri
ngaihak thong ado kanna nanum laba matung tuminna amuk leikhrai ngaihak leraga amuk thong mapada nupi amagi akhiba khonjalda kabla I itei ma amadi mamanabi ado kibana humangana pi kari ngaihak kaplam laba matung amuk kapal lepkhrai adudagi amuk third floor dagi mari suba floor rom da amuk chenthakrai masidagi mari suba floor rom dagi amuk ahum suba floor rom da amuk chenkhi ngasai gi matogum itei mahoigi room gi thong ado namaki amadi akiba khonjalda kaplaba matung amuk hanna ahum suba floor adugi ani suba floor da chenkhrai adudagi ahanba floor da amuk chenkhrai matamaduda itei mana khalami mafam masida tawriba akiba punamak ase aikhoigi kamayukna leiriba amadi ahanba floor gi nupising mokhoi tadaba zatla haina wakhal tawrami masidagi first floor dagi amuk second floor tamna chentherakhi adudagi third floor tamna amuk chentherakhi itei mohoigi room mapa jorokpada sap lepkhi adudagi itei mohoigi thung adudagi musuk mupa nupi gi saban dongna tawpa masam mana ifa pharaba ama masa ado nukchina saba hakchangum phawlok phawjin jabagi mawongda thung adudagi phawjin laktuna haiphet cheptharaga musuk muba mamai ado higatlaga jenglakpa adu urubada iteima amadi mamanabi ado woima haiduna kimanduna kanna laukhi masidagi amuba nupi ado amuk thonglomdagi thokiduna amuk mari suba floor da amuk chenkhrai iteima amadi mamanabi ado kiba pakhatpana heman khibana sormaning namang samadri thawai manglaga ra haida pakhatpa poklei masidagi iteima amadi mamanabi aduna makhoi gi mama mapada phone tawge tawrami adupu phone na dawa network phanglamdi masidagi amuk mari suba floor dagi ahom suba floor da amuk chelakli amuk chenkhalakpa aduda iteima amadi mamanabi ado pakhatpana loiri handaksu ngasai tawramba aduga chap manana iteima hoigi room mapa jorokpada sap lepkhi arudagi iteima hoigi thungudagi musuk muba nupi ge saban dongna tawpa masam mana ifa pharaba nupi ado amukka hanna thongadagi phawjil laktuna haiphet cheptharaga musuk muba mamaya do higatlaga yenglakpa adu urubada iteima amadi mamanabi ado aikhoi ba amukta kanbiyo haina kanna laukhi masidagi musuk muba yemada kiraba nupi ado amuk thonglomdagi thokhiduna amuk second floor romda chenkhatkhrai marudagi first floor jawkhrai masidagi iteima amadi mamanabi ado thawai mangba tare haiduna makhoigi room gi thong ado hangdoklami iteima hoina thong hangdorakpaga makhoigi kamayok nana leiriba nupi anidusu thong hangdoraklami masidagi makhoi mari punna first floor room da center e makhoina first floor jorakpadadi room number 1 ga 5 kadi thong ado sibak phaklaga hangdoktuna leirami mi kanamata leiramdrei iteima hoina mapanda jinglupata room number 1 amadi 5 ta leiba nupi mari adudi hostel gi mapanda leirami makhoina iteima hoiba mapanda thuna yangna chinthara o haina laurakhi matamduda ngasai gi matogum first floor adugi second floor tamna chentherakpadu tabaduda iteima hoida hostel gi mapanda thuna yangna chenthurei iteima hoina hostel gi mapanda jorokpa matamdadi nupi mari du katang natana hostel ki chowkidar amadi kitchen ki sak thongnaba nupi ani du su leirami maduda iteimana makhoi ki room ga mayokna leiriba room number 15 amadi room number 1 amasung 5 ki nupi singda iteima hoida thokliba akiba thodok sing adugi maramda tammi maruda makhoina iteima hoida hairi noida tawriba adugumna aikhoida su sap manna tawi haina hairakhi maduda chowkidar amadi kitchen aduda sak thongiba nupa ani nupi makhoisu makhoina sanariba wari adu tabada ngakpa amasung kiba phawrami maramdi aikhoigumna makhoisu ngasida hostel asida inowna thabak tawbani hostel asi phanayamna kuina thingjiluraba matungda ngasi ta nowna hangbani hek hangba numituda aikhoi pumba hostel asida lakhibani masidagi makhoi pumba hostel ki first floor ki sangpham thong aduda munna jinglami ngasai ki tu amuksu second floor dagi third floor tamna chenthar e third floor dagi mari suba floor of the center e
aduga mari suba floor changakpagi launa hangliba thong aduda musuk muba nupi ge saban dongna tawba masam mana ifa pharaba ama thong aduda leptuna itei mohoida leptuna jembodo itei mohoina urami madu urubada makhoi mayam yamna kirami musuk muba kiraba nupi ado akiba makholda maya higatlaga ahum suba floor romda changkakhrei ahum suba floor dagi second floor dagi first floor da yaukrei hadakti floor amatagi amata hangat handa chenba pochai langaiba kiraba khonjal kaya nokpa khotpa roomgi thungsing thingjinba hangdokpa kiraba matau kaya ama torakhi masidagi iteima do yamna kirami masidagi iteima amati nupi singaduna makhoigi mama babada phone torami adubu network jadabana phone toriba do chatlamdi numituma iteima amati nupi singado nonganba phawpa tumdabida hostel mapal aduda kiba khangki mathangi nongalakpada network jarami masidagi iteima amati atopa nupi gayadusu mama mapada phone tawduna thokiba pumba loina mapa mamada tamlami masidagi ahinga aduda iteima wahi mama baba do iteima bu lobul lakhi amadi atopa mama mapasu makhoi gi masa sing adubu lobul lakhi masidagi mi khara yang phalakpadagi tamnaba sing ado lepkhrei masidagi iteima gi mapa mama amadi atopa nupi ngai gi mapa mama sing aduna hostel gi mapu aduda phone tawbra khangde hostel gi mapu adusu hostel lai jorakhi masidagi iteima hoi gi mama baba amadi atopa mama mapa sing aduna atopa hostel amada thamjaragi masike hostel asida learning dre haiki hostel asi hana tamlei hai asigumba amal leiragadi karigi hostel hanglibano haina hairami maduda hostel mapu ado tumin lei masidagi itei mohoi gi mama baba amadi atopa nupi singatugi mama mapa singaduna makhoi gi masa singna leiba ka singda sangduna masa nupi singi mapot masai singado loktoklami masidagi mama mapa singaduna makhoi gi masa nupi singatubu mayum da puraklami masidagi itei masu mahaki mama babana mayum da puraklami matam khara leiraga itei mana hostel adugi maramda thigatlubada thobaldagi nupi ama hostel aduda lei hai hostel adugi mapu adugi guli saba nupa masa amasu lei hai hostel adugi nupa masa aduna nupi aduda nungsi haina hairoi hai maduda nupi aduna jarakhiri hai masidagi guli saba nupa masa aduna nupi adubu hostel adugi first floor asigi isingna pik thanna yaupa bright nipal lei maduda bright amada nupi adubu namsinduna ha le hai numitudagi hostel ado nupi adugi thawaina tamnabadagi mi amata leiba ngamna khirei siraba nupi adugi imung manungna case tawsilakpadagi hostel ado matam kuina thingduna leiruri kuina thingluraba matung handakta nauna amu hanglakhibani hostel adugi first floor amasung second floor sanghandana third floor ki second floor karam daigi star da thung ama pansinduna solon sinduna thamlibagi maramsu khanglakhi thawdok asi itei magi punsina leiriba makhai kawba leiraroi thawdok asi ningsing lubada itei mato makhongdagi makok phawpa tu chungkhiba khanghode haina paudam lakhi ahom suba wari asi matang sita loijari mari suba wari asi su akhoi gi itei mana aingonda libirakpani wari asi itei mata thawai yamna nungai khidaba thawai yamna sokhiba wari amani itei mohoi gi mama gi maupa asi thawal khetri kaidagini thawdok asi itei mohoi gi mamtongda thokibani itei magi mamton nasi nepali nupi ama lowi mamton nasi masanupa ani leiri nupa ahandudi satpa khotpa ngamle aduga nupa atomba dudi satpa khotpa ngamdri itei mohoi gi mamton gi nupi asi hanadagi lesaringoidagi hauna yu thakpa yamna pamjai yu thaklabasu yumta chumna pathaduna leibagi mahutta nupagi mawongda lambi sorokta thonganda law khongba ka henba matau kaya su tori mamton aduna magi nupigi ka helaba lamcha chajat matau kaya se tawduna ba phanayamna magi nupida haijai adubu magi nupigi ka helaba lamcha chajat matau sing adudi nomogi hengal ei masidagi mamton ado khamba ngamlak traduna magi nupida
ꯐꯨꯕ ꯆꯩꯕ ꯀꯌꯥ ꯇꯧꯔꯛꯈꯤ꯫ ꯃꯥꯝꯇꯣꯟꯒꯤ ꯅꯨꯄꯤ ꯑꯗꯣ ꯐꯅ ꯌꯥꯝꯅ ꯐꯨꯕ ꯆꯩꯕ ꯇꯧꯔꯕꯁꯨ ꯌꯨ ꯊꯛꯂꯒ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯂꯥꯎꯕ ꯈꯣꯡꯕ ꯇꯧꯕꯗꯨꯗꯤ ꯂꯦꯞꯇꯦ꯫ ꯃꯁꯤꯗꯒꯤ ꯃꯥꯝꯇꯣꯟ ꯑꯗꯣ ꯁꯥꯎꯗꯨꯅ ꯌꯨ ꯉꯥꯎꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯈꯨꯠꯀꯤ ꯈꯨꯗꯥꯡ ꯑꯗꯣ ꯃꯩ ꯊꯥꯔꯤꯕ ꯀꯦꯟꯗꯜꯒꯤ ꯃꯩ ꯃꯊꯛꯇ ꯊꯝꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯣ ꯑꯃꯨꯛꯇꯪ ꯈꯣꯡꯒꯨꯜ ꯇꯥꯔꯒꯗꯤ ꯍꯥꯏꯅ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯝꯆꯠ ꯁꯥꯖꯠ ꯆꯨꯝꯊꯣꯛꯂꯛꯇꯕ ꯑꯗꯨꯗ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯑꯃꯨꯛꯇꯪ ꯑꯐꯕ ꯂꯝꯕꯤꯗ ꯂꯥꯛꯇꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯒꯗꯤ ꯍꯥꯏꯅ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯅꯗꯤ ꯃꯄꯨꯔꯣꯏꯕꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯑꯐꯕ ꯂꯝꯕꯤꯗ ꯂꯥꯛꯂꯒꯗꯤ ꯍꯥꯏꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯣꯟꯅ ꯇꯩꯅꯕꯔꯣꯝꯗ ꯃꯥꯕꯨ ꯍꯥꯠꯅꯅꯕ ꯃꯥꯕꯨ ꯃꯥꯡꯍꯟꯅꯅꯕ ꯇꯧꯕ ꯑꯣꯏꯅ ꯈꯟꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯕꯨ ꯍꯥꯠꯅꯅꯕ ꯂꯥꯂꯣꯡ ꯁꯤꯟꯈꯤ꯫ ꯎꯈ꯭ꯔꯨꯜꯗ ꯃꯆꯦ ꯅꯦꯄꯥꯂꯤ ꯑꯃꯁꯨ ꯇ꯭ꯔꯥꯏꯕ ꯑꯃꯗ ꯃꯌꯨꯝ ꯄꯥꯜꯂꯝꯃꯤ꯫ ꯃꯆꯦ ꯑꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯒ ꯌꯨ ꯊꯣꯡꯗꯨꯅ ꯌꯣꯜꯂꯒ ꯎꯈ꯭ꯔꯨꯜꯗ ꯄꯩꯁꯥ ꯇꯥꯜꯂꯤ ꯍꯥꯏ꯫ ꯃꯗꯨꯗꯒꯤ ꯃꯄꯨꯔꯣꯏꯕ ꯂꯩꯇꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯅꯦꯄꯥꯂꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯆꯦ ꯅꯦꯄꯥꯂꯤ ꯑꯃꯗꯤ ꯃꯆꯦꯒꯤ ꯅꯨꯄꯥ ꯑꯗꯨꯒ ꯄꯨꯟꯅ ꯐꯣꯟꯗ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯍꯥꯠꯅꯅꯕ ꯋꯥ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯕꯨ ꯎꯈ꯭ꯔꯨꯜꯗ ꯃꯆꯦ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯄꯨꯔꯒ ꯃꯆꯦ ꯍꯣꯏꯒꯤ ꯌꯨ ꯊꯣꯡꯐꯝꯗ ꯌꯥꯎꯔꯒ ꯌꯨ ꯌꯣꯜꯂꯒ ꯄꯩꯁꯥ ꯇꯥꯟꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯀꯔꯕꯥꯔ ꯑꯃ ꯇꯧꯗꯨꯅ ꯄꯩꯁꯥ ꯇꯥꯜꯂꯨꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯕꯨ ꯎꯈ꯭ꯔꯨꯜꯗ ꯊꯦꯝꯂꯒ ꯄꯨꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯧꯗꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯕꯨ ꯅꯝꯗꯨꯅ ꯍꯥꯠꯂꯁꯤ ꯍꯥꯏꯗꯨꯅ ꯅꯦꯄꯥꯂꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯆꯦ ꯑꯃꯗꯤ ꯃꯆꯦꯒꯤ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯦꯄꯥꯂꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯍꯔꯥꯎꯅꯅꯕ ꯑꯃꯗꯤ ꯃꯥꯕꯨ ꯊꯥꯖꯅꯅꯕ ꯍꯥꯏꯗꯨꯅ ꯌꯨꯒ ꯊꯛꯈꯤꯗ꯭ꯔꯦ, ꯒ꯭ꯌꯥꯟ ꯇꯥꯁꯤꯟꯅꯕ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯥꯝꯇꯣꯟ ꯑꯗꯣ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯣ ꯈꯣꯡꯒꯨꯜ ꯇꯥꯔꯛꯂꯦ ꯍꯥꯏꯅ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯥꯕꯨ ꯍꯥꯠꯅꯅꯕ ꯃꯌꯥ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯗꯨꯗꯤ ꯈꯪꯂꯝꯗꯤ꯫ ꯃꯁꯤꯗꯒꯤ ꯅꯦꯄꯥꯂꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯔꯕ ꯍꯔꯥꯎꯕꯒꯤ ꯃꯤꯀꯨꯞ ꯑꯁꯤꯒꯤ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯅꯦꯄꯥꯂꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯝꯇꯣꯟꯗ ꯍꯥꯏꯔꯝꯃꯤ, ꯁ꯭ꯋꯥꯏ ꯖꯒꯥꯁꯤꯗ ꯂꯩꯕꯁꯦ ꯄꯩꯁꯥ ꯅꯨꯡꯁꯥꯁꯨ ꯊꯣꯛꯇ꯭ꯔꯦ, ꯄꯩꯁꯥ ꯇꯥꯟꯕꯁꯨ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯅ ꯎꯈ꯭ꯔꯨꯜꯗ ꯂꯩꯕ ꯃꯆꯦ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯄꯩꯁꯥ ꯇꯥꯜꯂꯨꯁꯦ, ꯃꯐꯝ ꯑꯗꯨꯗꯗꯤ ꯄꯩꯁꯥ ꯇꯥꯟꯕꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯏꯆꯦꯅ ꯍꯥꯏ꯫ ꯑꯁꯣꯝꯅ ꯃꯄꯨꯔꯣꯏꯕꯕꯨ ꯊꯦꯝꯂꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯗꯨꯁꯨ ꯍꯔꯥꯎꯅ ꯌꯥꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯦꯄꯥꯂꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯒ ꯂꯣꯏꯅꯅ ꯎꯈ꯭ꯔꯨꯜꯗ ꯂꯩꯕ ꯃꯆꯦ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯃꯥꯝꯇꯣꯟ ꯑꯗꯣ ꯊꯕꯛ ꯑꯃ ꯆꯠꯂꯨꯔꯒ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯝꯇꯣꯟꯅ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯃꯤꯑꯣꯏ ꯈꯔ ꯇꯨꯃꯤꯟꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯝꯇꯣꯟꯅ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯅ ꯊꯣꯡ ꯃꯔꯨꯝꯗ ꯌꯦꯡꯂꯨꯕꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯦꯒꯤ ꯅꯨꯄꯥ ꯃꯈꯣꯏ ꯑꯍꯨꯝ ꯇꯨꯃꯤꯟꯅ ꯀꯔꯤꯒꯨꯝꯕ ꯑꯔꯨꯕ ꯋꯥꯐꯝ ꯑꯃꯒꯤ ꯃꯔꯝꯗ ꯁꯥꯟꯅꯔꯤꯕꯗꯣ ꯎꯔꯝꯃꯤ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯒꯤ ꯂꯣꯟ ꯑꯗꯣ ꯃꯈꯣꯏꯒꯤ ꯅꯦꯄꯥꯂꯤ ꯃꯔꯣꯟꯗꯅꯤ꯫ ꯃꯥꯝꯇꯣꯟꯅ ꯃꯈꯣꯏꯅ ꯇꯨꯃꯤꯟꯅ ꯃꯥꯅ ꯂꯩꯇ꯭ꯔꯤꯉꯩꯗ ꯁꯥꯟꯅꯔꯤꯕ ꯑꯗꯣ ꯀꯔꯤ ꯋꯥꯔꯤꯅꯣ ꯈꯪꯅꯤꯡꯕꯗꯒꯤ ꯊꯣꯡ ꯃꯄꯥꯗ ꯃꯅꯥ ꯑꯗꯣ ꯊꯥꯡꯖꯤꯟꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯃꯥꯝꯇꯣꯟ ꯑꯁꯤ ꯃꯥꯒꯤ ꯅꯦꯄꯥꯂꯤ ꯅꯨꯄꯤꯒ ꯀꯨꯏꯅ ꯆꯍꯤ ꯀꯌꯥ ꯂꯨꯍꯣꯡꯗꯨꯅ ꯂꯩꯃꯤꯟꯅꯔꯛꯂꯕꯅꯤꯅ ꯅꯦꯄꯥꯂꯤ ꯃꯔꯣꯟ ꯌꯥꯝꯅꯃꯛ ꯁꯦꯡꯅ ꯈꯪꯗ꯭ꯔꯕꯁꯨ ꯈꯔꯗꯤ ꯑꯗꯨꯃꯛ ꯈꯪꯕ ꯉꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯣ ꯃꯥꯝꯇꯣꯟꯅ ꯈꯪꯈꯤ꯫ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨꯗꯤ ꯃꯥꯝꯇꯣꯟ ꯑꯗꯣ ꯃꯇꯥꯡ ꯆꯥꯕ ꯇꯥꯟꯖꯥ ꯑꯃ ꯌꯦꯡꯂꯒ ꯅꯝꯗꯨꯅ ꯍꯥꯠꯂꯁꯤ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯔꯨꯕꯗ ꯃꯥꯝꯇꯣꯟ ꯑꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯐꯝ ꯑꯁꯤꯗ ꯃꯥꯕꯨ ꯄꯨꯔꯛꯂꯤꯕꯁꯤ ꯄꯩꯁꯥ ꯇꯥꯜꯂꯨꯁꯤ ꯍꯥꯏꯅ ꯄꯨꯔꯛꯄ ꯅꯠꯇꯦ, ꯄꯩꯁꯥ ꯇꯥꯜꯂꯨꯁꯤ ꯍꯥꯏꯅ ꯍꯥꯏꯖꯤꯟꯅꯔꯒ ꯃꯥꯕꯨ ꯍꯥꯠꯅꯅꯕ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯛꯈꯤ꯫ ꯃꯥꯕꯨ ꯑꯐꯕ ꯂꯝꯕꯤꯗ ꯂꯥꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯐꯨꯕ ꯆꯩꯕ ꯇꯧꯔꯨꯕ ꯑꯗꯨꯗꯤ ꯃꯥꯕꯨ ꯃꯥꯡꯍꯟꯅꯅꯕ ꯁꯤꯟꯕ ꯑꯣꯏꯅ ꯎꯈ꯭ꯔꯦ꯫ ꯃꯗꯨꯃꯛꯅ ꯃꯍꯥꯛꯅ ꯑꯩꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯑꯩꯅ ꯅꯨꯡꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯔꯨꯕꯁꯦ ꯑꯩꯒꯤ ꯆꯥꯎꯔꯕ ꯏꯔꯥꯜꯅꯤ꯫ ꯅꯨꯄꯤ ꯑꯁꯤꯒ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯁꯦ ꯑꯩ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯅꯪꯂꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯅꯨꯄꯤ ꯑꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯇꯕ ꯌꯥꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯥꯝꯇꯣꯟ ꯑꯗꯣ ꯑꯍꯥꯟꯕ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯈꯪꯗꯕ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯥꯝꯇꯣꯟꯅ ꯃꯥꯒꯤ ꯅꯨꯄꯤ, ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯆꯦ ꯑꯃꯗꯤ ꯃꯆꯦꯒꯤ ꯅꯨꯄꯥ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯐꯖꯅ ꯏꯊꯤ ꯅꯨꯡꯉꯥꯏꯅ ꯂꯣꯏꯅꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯍꯥꯛꯄꯨ ꯊꯥꯖꯍꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯝꯇꯣꯟ ꯑꯗꯣ ꯃꯇꯥꯡ ꯆꯥꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯑꯗꯣ ꯄꯨꯔꯒ
थौबाल खेत्रिकाई तमना हनख्रगे अदुगा अमना ईश्वरमकनि हाइना निंगजदबा मपुरबबु हाटकनि हाइना लेपख्रबा महाकति आई पुरसिकी ओइना महाका लेमिनररोय महाकसु महाकी ओइना लंबीदा चटख्रसनु आई अमुखना मंगोंद येतलरोय आसुमना खनखी मसदिगे माउंटन अदो मचा अनि अदु पुरगा सेनख्रगे हाइदुना मतांग चावा तंजा अमा येंगलमी मसिदगी नोम नुंगथिनगी पुंग अमा तारकपा अदुवाइदा माउंटनगी नुपी अदुगी मची अमदी नुपी अदुगी मचीगी नुपा मकोय अहुम मसे थबक अमगी उखुलगी मफम अमदा चटखी मसिदगी तंजा असि नथुक हल्लुबा यादे हाइदुना माउंटन अदो मचानुपा अतोंबा अदो मनंगंदा पुदुना अमदी मचानुपा अहन अदुना मखुना समलगा उखुलगी सिंग लंबी अदुदा चेलखी मामतोंदो उखुलगी पुलिस स्टेशन जौनबा चेलखी ngasi numisida police station jawrapati mahaki thawai hinglagani haina mamton ato khanjarami masidagi mamton ato ngasi gi num asida police station dadi yahorage haina yamna wana masanupa ani do puraga chelakhi numit taringaida police station jawraga ngasi ahi ngasima police station asida leirage hayeng ayuk nongalaga thawal khetri kai tamna chatkrage haina mamton ato mapukningda khalami तौरमगदोरिबा फिबम मतो असुम खंजिलुरगा यामना पुंगनिंग नुसिबा म ओइरी मसिदगी मामतोन नतो उचिन नाचिनना उखुलगी पुलिस स्टेशन अमदा यौरमी मसिदगी मामतोना पुलिस स्टेशन ऑफिसर अमदा महाकी नुपिना माबु हाट की हाइना अटेम्प तौरे मरमदुना आइगी केस अमता पानबियु हाइना हाइजरमी मसिदगी पुलिस ऑफिसर अदुना मतौ करमना नंगी नुपिना नंगबु हाट की हाइना अटेम्प तौरिबनो मसिदगी मामतोना ममांग थोखिब वारी पुंबा अमता जिदना पुलिस ऑफिसर अदुदा तमलमी लाइबक थीरिबदी पुलिस स्टेशन अदुकी पुलिस अयामबदी मामतोनगी नुपी अदुगी मची अमदी मचीगी नुपा मखोय अहुमगा अयामबा खंगनबा वैरमी मसिदगी पुलिस स्टेशन अदुगी पुलिस ऑफिसर अमना तुमिना मामतोन खंगहंदना तुमिना मामतोनगी नुपीदा फोन तौरमी मसिदगी पुलिस ऑफिसर अदुना मामतोन अदो ngeha police station aduda lehalami ngeha leraba tungda mamtongi nupi masi amati masi ki nupa ado mamtona leriba police station aduda lakhi maside ki mamton adu maha ki nupi adugi masi amati masi adugi nupa makhoi ahumna mana leriba police station aduda changlakpa aduda punglak ngakhri masidagi police officer aduna mamtongi nupi aduda nangi nupana case ama thangalai madudi nangna nangi nupabu hanana ba honai hari basi kamana tawribano haina hanglami maduda mamtongi nupi aduna makol adwa tapthas naraduna mamtonda tamo aina karba kanda tamo ko hanana ba honakibagi tamo na aiga leminaning daba oiragasu ifong phongna leminaning de haiba yadabra aina tamo da karilan kibagi aibu tamo na mayamangda yonbiribano ai yamna ikaijai yumda chalasi tamo haina mamtongi makhung konduna kapsinai masidagi mamtongi nupi gi machi amati machi adugi nupana mamtongi nupi adubu singkhatlaga kappa themjinai mamtongi nupi gi machi amati machi gi nupana police officer aduda mamton ase maku ki bera khara leiba psychiatric problem leiba miyoini haiki maruda mamtona police officer aduda ai ko ki bera leiba psychiatric problem leiba miyoi nati makoina hariba wafam punamak minampa ngaktani namthakni makoina aibu mayamangda angawba sinanaba tawribani karigumba adomna aibu nupi asiga punna chaminnan khiba taragati ai ngasigi numit asida aige thawai sodana manglagani maramdi makoina khangle madudi makoina aibu haranaba tawribagi plan punamak aina khangkhre haibasi maramaduna makoina aibu tanza hek phangbaga hatkhiba haibasmadi soidrabani maramaduna aibu ngasi ahinga sima police station asida leihallaga hayeng nongalaga thawal khetri kaidagi marup apang singda paw phawna handuna lawba lakhange matam adu phawdadi aibu police station asita leihanbiyu haina police officer aduda mamtona haijaki masidagi mamtongi nupi aduna mamtonda tamonang hauji ku kilena adugi angauba hoba matamni aduna mari makong samatapa wa ngakta ngangle tamose
ꯇꯥꯃꯣ ꯆꯠꯂꯁꯤ ꯌꯨꯝꯗ ꯐꯖꯅ ꯄꯣꯊꯥꯔꯨꯁꯤ ꯍꯥꯏꯅ ꯃꯥꯝꯇꯣꯟꯒꯤ ꯃꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯏ꯫ ꯑꯗꯨꯗ ꯃꯥꯝꯇꯣꯟꯅ ꯑꯩ ꯆꯠꯂꯣꯏ, ꯉꯁꯤ ꯑꯍꯤꯡꯁꯤꯃ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯂꯩꯔꯒ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯊꯧꯕꯥꯜ ꯈꯦꯇ꯭ꯔꯤ ꯀꯥꯏ ꯇꯝꯅ ꯆꯠꯈ꯭ꯔꯒꯅꯤ, ꯑꯩꯕꯨ ꯅꯈꯣꯏ ꯑꯥꯗ ꯄꯨꯔꯒ ꯍꯥꯠꯄꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯃꯥꯝꯇꯣꯟꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯈꯨꯠ ꯑꯗꯣ ꯀꯟꯊꯣꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯥꯝꯇꯣꯟꯒꯤ ꯅꯨꯄꯤꯅ ꯌꯨꯝꯗ ꯆꯠꯂꯁꯤ ꯑꯗꯨꯒ ꯃꯥꯝꯇꯣꯟꯅ ꯑꯩꯗꯤ ꯆꯠꯄ ꯉꯝꯂꯣꯏ ꯍꯥꯏꯅ ꯐꯅꯌꯥꯝ ꯀꯨꯏꯅ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯕ ꯇꯨꯡꯗ ꯃꯥꯝꯇꯣꯟꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯝꯇꯣꯟꯒꯤ ꯃꯅꯨꯡꯗ ꯄꯨꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯣ ꯈꯨꯗꯛ ꯑꯗꯨꯗ ꯃꯥꯝꯇꯣꯟꯅ ꯄꯨꯔꯤꯕ ꯃꯅꯝ ꯑꯗꯨꯗꯒꯤ ꯂꯧꯁꯤꯟꯗꯨꯅ ꯄꯥꯏꯁꯤꯟꯈꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯑꯗꯨꯅ ꯃꯥꯝꯇꯣꯟꯒꯤ ꯅꯨꯄꯤꯒꯤ ꯃꯆꯦ ꯑꯃꯗꯤ ꯃꯆꯦꯒꯤ ꯅꯨꯄꯥ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯏꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯄꯥꯏꯁꯤꯜꯂꯕ ꯇꯨꯡ ꯃꯥꯝꯇꯣꯟꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯝꯇꯣꯟꯗ ꯅꯪꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯂꯩꯍꯧꯔꯣ, ꯏꯆꯥ ꯑꯅꯤꯁꯤꯗꯤ ꯃꯃꯥ ꯑꯩꯅ ꯄꯨꯔꯅꯤ꯫ ꯑꯗꯨꯗ ꯃꯥꯝꯇꯣꯟꯅ ꯏꯆꯥ ꯑꯅꯤꯁꯨ ꯄꯨꯔꯒ ꯍꯥꯠꯇꯣꯛꯂꯒꯦ ꯍꯥꯏꯔꯤꯔꯣ, ꯀꯗꯥꯏ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯗꯣ ꯄꯤꯌꯨ ꯍꯥꯏꯅ ꯃꯥꯒꯤ ꯅꯨꯄꯤꯗꯒꯤ ꯃꯨꯟꯒꯦ ꯇꯧꯏ꯫ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯍꯦ ꯃꯤꯁꯇꯔ, ꯃꯐꯝ ꯑꯁꯤ ꯅꯪꯒꯤ ꯉꯥꯎꯐꯝ ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤ ꯆꯤꯜꯂꯕ ꯃꯇꯝꯕꯨ ꯅꯪꯅ ꯃꯥꯡꯍꯜꯂꯒꯅꯨ, ꯅꯪꯒꯤ ꯅꯨꯄꯤꯅ ꯅꯤꯡꯊꯤꯖꯅ ꯍꯥꯏꯔꯤꯕꯁꯤꯗ ꯌꯨꯝꯗ ꯂꯦꯝꯅ ꯆꯠꯈꯣ, ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯆꯩ ꯊꯥꯔꯒ ꯅꯪꯒꯤ ꯂꯩꯐꯝ ꯐꯥꯎꯕ ꯊꯤꯜꯂꯨ ꯍꯥꯏꯕ꯭ꯔꯣ? ꯃꯗꯨꯗ ꯃꯥꯝꯇꯣꯟꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯑꯗꯣꯝꯅ ꯑꯩꯉꯣꯟꯗ ꯐꯅꯌꯥꯝꯅ ꯐꯨꯕ ꯆꯩꯕ ꯇꯧꯔꯕꯁꯨ ꯑꯩꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯈꯣꯡꯐꯝ ꯑꯃ ꯐꯥꯎꯕ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯒꯅꯤ꯫ ꯃꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯃꯥꯝꯇꯣꯟꯗ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯂꯩꯔꯒꯅꯤ ꯍꯥꯏꯔꯕꯅꯤꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯇꯣꯝꯕ ꯑꯗꯨꯗꯤ ꯃꯃꯥꯒꯤ ꯈꯨꯝꯂꯥꯡ ꯆꯤꯡꯂꯤꯕꯅꯤꯅ ꯃꯃꯥꯒ ꯂꯥꯞꯅꯕ ꯌꯥꯔꯣꯏ, ꯑꯇꯣꯞꯄ ꯑꯃꯅ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯍꯟ ꯑꯁꯤꯁꯨ ꯆꯠꯄ ꯈꯣꯠꯄ ꯉꯝꯂꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤ, ꯃꯔꯝ ꯑꯗꯨꯅ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯃꯛ ꯄꯨꯟꯅ ꯃꯃꯥꯒ ꯆꯠꯍꯟꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯝꯇꯣꯟꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯥꯝꯇꯣꯟꯒꯤ ꯅꯨꯄꯤꯒꯤ ꯃꯆꯦ ꯑꯃꯗꯤ ꯃꯆꯦꯒꯤ ꯅꯨꯄꯥ ꯃꯈꯣꯏꯅ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯅꯤ ꯑꯗꯨꯕꯨ ꯌꯨꯝꯗ ꯄꯨꯔꯒ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯃꯥꯝꯇꯣꯟꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ ꯏꯪꯒꯤꯠ ꯄꯤꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯝꯇꯣꯟꯗꯣ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯣ ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈ꯭ꯔꯕꯗꯤ ꯍꯥꯏꯅ ꯄꯥꯈꯠꯄ ꯃꯤꯄꯥꯏꯕ ꯀꯌꯥ ꯐꯥꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯝꯇꯣꯟ ꯑꯗꯣ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤꯕ ꯇꯥꯈꯤ꯫ ꯍꯦꯛ ꯃꯥꯒꯤ ꯅꯨꯄꯤꯒ ꯆꯠꯃꯤꯟꯅꯔꯨꯕꯗ ꯃꯥꯒꯤ ꯊꯋꯥꯏ ꯃꯥꯡꯕ ꯍꯥꯏꯕꯁꯤꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯝꯇꯣꯟꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯊꯕꯛ ꯇꯧꯔꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯈꯔ ꯑꯃꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯅꯨꯄꯤꯒꯤ ꯃꯆꯦ ꯑꯃꯗꯤ ꯃꯆꯦꯒꯤ ꯅꯨꯄꯥꯒ ꯃꯈꯣꯏ ꯃꯁꯦꯟ ꯃꯃꯤꯠ ꯈꯠꯂꯒ ꯏꯪꯒꯤꯠ ꯄꯤꯅꯕꯗꯣ ꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯝꯇꯣꯟ ꯑꯗꯣ ꯈꯪꯂꯛꯈꯤ ꯃꯗꯨꯗꯤ ꯃꯥꯅ ꯊꯋꯥꯏ ꯍꯤꯡꯒꯅꯤ ꯍꯥꯏꯅ ꯆꯦꯟꯁꯤꯜꯂꯨꯔꯤꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯣ ꯃꯥꯕꯨ ꯍꯥꯠꯀꯅꯤ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯆꯥꯟꯅꯔꯕ ꯃꯔꯨꯞ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯅꯨꯡꯗ ꯏꯁꯤꯡ ꯆꯥꯏꯕ ꯑꯣꯏꯅ ꯊꯣꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯝꯇꯣꯟ ꯑꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯐꯔꯦ ꯑꯩꯒꯤ ꯅꯨꯄꯤꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯒꯦ, ꯑꯗꯨꯒ ꯑꯃꯅ ꯑꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯤꯕ ꯍꯥꯏꯕꯁꯤꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯂꯩꯈꯤꯗ꯭ꯔꯕ ꯇꯨꯡꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯅꯈꯣꯏꯅ ꯑꯩꯒꯤꯗꯃꯛꯇ ꯑꯆꯨꯝꯕ ꯑꯃꯨꯛꯇꯪ ꯄꯨꯊꯣꯛꯄꯤꯌꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯝꯇꯣꯟ ꯑꯗꯣ ꯃꯥꯒꯤ ꯅꯨꯄꯤ ꯍꯣꯏꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯦ꯫ ꯃꯥꯝꯇꯣꯟꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯆꯦ ꯑꯃꯗꯤ ꯃꯆꯦꯒꯤ ꯅꯨꯄꯥ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯥꯝꯇꯣꯟꯕꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗꯒꯤ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯕ ꯌꯥꯔꯕꯅꯤ, ꯑꯗꯨ ꯅꯠꯇ꯭ꯔꯒ ꯃꯥꯝꯇꯣꯟꯕꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯣꯏꯁꯤꯟꯕ ꯌꯥꯔꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯅ ꯀꯨꯏꯅ ꯗ꯭ꯔꯥꯃꯥ ꯁꯥꯟꯅꯗꯨꯅ ꯃꯥꯝꯇꯣꯟꯕꯨ ꯄꯨꯈꯤꯕꯒꯤ ꯃꯔꯝꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯌꯥꯝꯕ ꯃꯈꯣꯏꯒ ꯈꯪꯅꯔꯕꯁꯨ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯈꯔꯗꯤ ꯃꯈꯣꯏꯒ ꯈꯪꯅꯗꯦ꯫ ꯃꯈꯣꯏꯒ ꯈꯪꯅꯗꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯈꯔ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯥꯝꯇꯣꯟ ꯑꯗꯣ ꯀꯣꯛꯀꯤ ꯂꯩꯅꯥ ꯂꯩꯕ ꯁꯥꯏꯀꯦꯇ꯭ꯔꯤꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯑꯃ ꯇꯥꯍꯜꯂꯤꯕꯅꯤ꯫ ꯃꯈꯣꯏꯒ ꯈꯪꯅꯗꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯈꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯧꯕꯥꯜꯗꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯃꯥꯝꯇꯣꯟꯒꯤ ꯅꯨꯄꯤ ꯍꯣꯏꯅ ꯃꯥꯝꯇꯣꯟꯕꯨ ꯄꯨꯈꯤꯕ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯌꯥꯆꯪꯂꯛꯄꯗ ꯃꯥꯝꯇꯣꯟ ꯑꯗꯣ ꯁꯤꯒꯗꯧꯔꯤꯕꯅꯤꯅ ꯃꯥꯝꯇꯣꯟꯒꯤ ꯊꯋꯥꯏ ꯑꯗꯣ ꯊꯧꯕꯥꯜ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏ ꯇꯝꯅ ꯁꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯍꯥꯟꯅ ꯂꯥꯛꯑꯒ ꯂꯩꯈꯤꯕꯒꯤ ꯃꯑꯣꯡꯗꯧꯅ ꯇꯧꯈꯤ ꯍꯥꯏꯅ ꯍꯥꯏꯅꯈꯤ꯫ ꯃꯥꯝꯇꯣꯟꯒꯤ ꯃꯃꯥꯅ ꯅꯨꯃꯤꯗꯥꯡ ꯌꯥꯆꯪꯂꯛꯄꯗ ꯗꯨꯛ ꯊꯥꯕꯒꯤ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯂꯨꯒꯦ ꯍꯥꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯝꯇꯣꯟꯒꯤ ꯐꯤꯕꯝ ꯃꯨꯔꯇꯤ ꯍꯥꯏꯔꯞ ꯃꯥꯟꯕ ꯑꯃ ꯊꯣꯡꯒꯥꯜ ꯂꯣꯝꯗꯒꯤ ꯍꯥꯏꯐꯦꯠ ꯆꯦꯞꯊꯔꯒ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯂꯝꯃꯒ ꯆꯠꯈꯤ ꯍꯥꯏ꯫ ꯃꯁꯤꯗꯒꯤ ꯃꯃꯥꯅ ꯊꯣꯡꯒꯥꯜ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯍꯥꯏ꯫
Masidagi mamana laiduk thaba hek loipaga mamtonga phibam muti hairap manaba ama mamang thongdagi maning thonglomda satkhi hai maduda mama aduna sakhum lomda sanglakpa matamdadi kanasu leramdi masidagi mamana maning thong hangduklaga jinglakpada matamaduda mamtongi phibam muti hairap manaba nupa adwa maningda asum senkhi maduda mamasu asum tanakhi maruda mamtonga phibam murti hairap manaba nupa aduna makut khatlaga lehau haibagi ingit torokhi masidagi mamtonga hairap manaba nupa adwa swai launa mangkhri mama adwa mapukningda jingnaba mipaiba kaya phawri masidagi mama aduna mahaki machanupa atomba ukhulda leikhiba do kari khudong thiba nanglaba jano haina wakhal warami masidagi mamana machanupa ahan amadi yaimada tawriba thodok sing adugi maramda tamlami masida machanupa ahan aduna ima kesu toromoi nachanupa atomba do ima na wakhal nungai taba pakhanda khanjin badagi tawriba oiramni mayamdo asi haiduna khumlei maduda machanupa yaimana ima aina hauji inau pada phone tawre network phangde chingnung manungnina network phangbasu khara wagani ima kesu toromode inau tondo asumna hainaduna mamabu thimjan bikhi masigi matung mathangi ro ngalakpagi pung manga tarakpa adwaida mamtongi nupi aduna mamton hoigi imungda mamton do ayuk no ngalakpada lairamdre haina pau pirakhi masidagi mamton hoigi mamana machanupa asi ayuki no ngalakpada lairamdre haina police ta report torami masidagi police kaya amana urkhulgi mafam ayambada chaithoktuna mamton buthirami asum thirakpana nungthingi pung ama tarakpa adwaida ukhulgi luk amagi mapanda uprang uplaga masa ado lekhom lainangna taiduna sina phanglami masidagi mama ado yamna kapsakhi mamtongi hakchang ado postmortem tawrabada makhanawdagina ising chapam phawba lekhom lainang ngakta yawrga leirami masigi matung ukhulgi police station aduda thawaldagi police oipa miyoi aduna mamtona hairamba punamak mamangda amadi police station aduda thokiba thodok punamak mamton hoigi mama hoida tamlami masidagi mamton hoigi mama aduna mamtongi nupida case torami matamaduda mamton hoigi mamagi imung ato yamna waba imung ama oirami maramaduna court pukhalaga case thingaina ba haibadudi ngumlamdi court case thingnaba haibasi paisa yamna sangi maram masina court jawdabida police custody da case aset thingakhi mamtongi angang nupa macha ahan adudi mamton hoigi mamana phangki aduga angang nupa macha atomba adudi mamagi khom khaidribanina mamana phangki asomna case ado adum loisinki mamtongi asiba hakchang mayumda khetri kai romda poraktuna poloikhi adubu ahal lamanadi lamda siba misi poloiba tahoidi haibirami adubu mamtongi asiba hakchang adumak kheti lekai aduda poloiki masigi matung mamtongi phiroi asti tawnabagi damakta mamtok khalami matamaduda iteima to angang oiri iteima hoido angang mayam amaga mamdop sariba yum adugi thangnaba yum aduda laklami mamdop khaliba yum masina mamton hoigi mamaga machanupa ga yaimagi nupine yaimagi machane lei aduga itei mo hoina satke toriba yum masidana mamtongi mama na pokpa machanupa ahal gi nupi machanupa ahal gi macha lei maruda itei mo hoina mamdot khalliba adomda yingluba matamda mamdot ki ukhong amata musuk nupa mamtongi saban dongna taupa ama ukhong dei jalaga yamna ningamdana yengba du urupata itei mo hoi angang mayam kiduna mamtongi machanupa ahal gi yumda chenchinduna angang singdo phamung amada tumami makeup thorakpada iteimana thodok adugi maramda mamada tamlami iteimage mama haibati mamtongi macheduni maduda iteimagi mama aduna tuminna lei masidagi mamtonna do lamda siraga potloibu oibana yamna tamnarami jingam mathakta nungjing chairakpa jingam mathakta mi chatpa yunggi sumak amadi maningda nupa ama kaptuna leiba ahingi matamda yumgi akoibada koichen chenba yumgi akoibada nukpagi makhol ahingi matamda pukrida phi supa irujaba akiba matau kayasi
ꯃꯥꯝꯇꯣꯟ ꯍꯣꯏꯒꯤ ꯃꯃꯥꯒꯤ ꯌꯨꯝꯗ ꯇꯧꯔꯛꯈꯤ ꯑꯗꯨꯕꯨ ꯃꯥꯝꯇꯣꯟꯒꯤ ꯁꯨꯔꯥꯠ ꯂꯣꯏꯈꯤꯕꯗꯒꯤ ꯇꯝꯅꯔꯕꯁꯤꯡ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯐꯈꯤ ꯃꯥꯝꯇꯣꯟꯒꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯍꯟ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈꯔ ꯆꯥꯎꯔꯦ ꯃꯍꯥꯛꯅ ꯃꯅꯥꯎ ꯅꯨꯄꯥꯕꯨ ꯎꯅꯤꯡꯉꯤ ꯍꯥꯏꯅ ꯇꯠꯇꯅ ꯁꯣꯜꯂꯤ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯐꯠꯈꯤꯗ꯭ꯔꯕ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯕꯨ ꯌꯣꯟꯊꯣꯛꯂꯝꯂꯒꯅꯤ ꯍꯥꯏꯅ ꯍꯥꯏꯅꯔꯤ ꯑꯗꯨꯒ ꯃꯥꯝꯇꯣꯟꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯑꯣꯛꯇꯕ ꯂꯝꯆꯠ ꯀꯌꯥ ꯆꯠꯇꯨꯅ ꯄꯩꯁꯥ ꯇꯥꯜꯂꯦ ꯍꯥꯏꯕ ꯄꯥꯎ ꯀꯌꯥ ꯇꯥꯔꯛꯈꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯇꯣꯝꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯍꯤꯡꯂꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯀꯔꯤꯒꯨꯝꯕ ꯂꯤꯈꯨꯟ ꯑꯃꯠꯇ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯤ ꯏꯇꯩꯃꯒꯤ ꯃꯃꯥ ꯑꯗꯣ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯈꯨꯗꯤꯡꯒꯤ ꯃꯧꯄ꯭ꯋꯥꯕꯨ ꯅꯤꯡꯁꯤꯡꯖꯗꯨꯅ ꯀꯞꯆꯩ ꯏꯇꯩꯃꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯈꯣꯏꯒꯤ ꯃꯥꯝꯇꯣꯟꯅ ꯁꯥꯏꯀꯜ ꯇꯣꯡꯗꯨꯅ ꯃꯃꯥꯒꯤ ꯆꯥꯛꯀꯧꯕ ꯍꯥꯏꯕ ꯂꯥꯛꯄꯗꯣ ꯉꯁꯤꯁꯨ ꯀꯥꯎꯗ꯭ꯔꯤ ꯍꯥꯏꯅ ꯍꯥꯏꯔꯤ ꯃꯈꯣꯏꯒꯤ ꯃꯥꯝꯇꯣꯟꯅ ꯆꯥꯛꯀꯧꯕ ꯅꯪꯅꯅꯕ ꯂꯥꯎ ꯍꯥꯏꯔꯝꯂꯒ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯆꯠꯈꯤꯕꯗꯣ ꯉꯁꯤꯁꯨ ꯅꯤꯡꯁꯤꯡꯂꯤ ꯍꯥꯏꯅ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯔꯛꯏ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯃꯌꯥꯝ ꯉꯁꯤꯁꯨ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯥꯏꯁꯇꯔꯤꯁ ꯑꯣꯏꯕ ꯁꯥꯎꯟ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯥꯔꯆ 1999ꯗ ꯑꯔꯅꯜ ꯑꯣꯏꯕ ꯑꯟꯗꯔ ꯋꯥꯇꯔ ꯁꯥꯎꯟ ꯑꯃ ꯅꯦꯁꯅꯦꯜ ꯑꯣꯁꯤꯟ ꯑꯦꯠꯃꯣꯁꯐꯤꯔꯤꯛꯁ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯔꯦꯀꯣꯔꯗ ꯇꯧꯈꯤ ꯁꯥꯎꯟ ꯑꯗꯨꯕꯨ ꯔꯦꯀꯣꯔꯗ ꯇꯧꯈꯤꯕꯁꯤ ꯁꯥꯎꯊ ꯑꯃꯦꯔꯤꯀꯥꯒꯤ ꯀꯣꯁ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯅꯤ ꯃꯥꯏꯁꯇꯔꯤꯁ ꯑꯣꯏꯕ ꯁꯥꯎꯟ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯖꯨꯂꯤꯌꯥ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯤ ꯃꯁꯤꯒꯤ ꯀ꯭ꯔꯤꯄꯤ ꯑꯣꯏꯕ ꯁꯥꯎꯟ ꯑꯁꯤ ꯑꯉꯛꯄ ꯃꯌꯥꯝꯅ ꯄꯤꯛ ꯊꯜꯂꯅ ꯀꯣꯏꯁꯤꯜꯂꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯊꯥꯖꯔꯝꯃꯤ ꯃꯗꯨꯗꯤ ꯖꯨꯂꯤꯌꯥ ꯍꯥꯏꯕ ꯁꯥꯎꯟ ꯑꯁꯤ ꯁꯃꯨꯗ꯭ꯔꯒꯤ ꯑꯟꯗꯔ ꯋꯥꯇꯔꯗ ꯂꯩꯕ ꯌꯥꯝꯅ ꯆꯥꯎꯕ ꯑꯟꯀꯣꯟꯁꯤ ꯀ꯭ꯔꯦꯁꯔ ꯑꯃꯅ ꯁꯥꯎꯟ ꯑꯁꯤ ꯄꯨꯊꯣꯛꯄꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯒ ꯑꯃꯅ ꯁꯥꯎꯟ ꯑꯁꯤ ꯌꯥꯝꯅ ꯍꯣꯂꯤꯋꯤꯟ ꯗꯤꯞ ꯑꯣꯏ ꯃꯤꯑꯣꯏ ꯈꯔ ꯑꯃꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯥꯏꯁꯇꯔꯤꯌꯁ ꯑꯣꯏꯕ ꯁꯥꯎꯟ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯟꯗꯔ ꯋꯥꯇꯔ ꯁꯤ ꯀ꯭ꯔꯦꯁꯔ ꯑꯃꯅ ꯄꯨꯊꯣꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯌꯥꯝꯅ ꯑꯅꯔलिꯁꯇꯤꯛ ꯑꯣꯏ ꯍꯥꯏꯅ ꯍꯥꯏꯈꯤ ꯃꯥꯏꯁꯇꯔꯤꯌꯁ ꯑꯣꯏꯕ ꯁꯥꯎꯟ ꯑꯁꯤ ꯑꯁꯨꯝꯅ ꯑꯣꯏꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯁꯃꯨꯗ꯭ꯔꯒꯤ ꯃꯅꯨꯡꯒꯤ ꯂꯩꯃꯥꯏꯗꯒꯤ ꯚꯣꯜꯀꯦꯅꯣ ꯑꯦꯛꯇꯤꯚꯤꯇꯤ ꯇꯧꯔꯛꯇꯨꯅ ꯑꯃꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯥꯏꯁꯕꯦꯛꯁ ꯑꯃꯅ ꯑꯣꯁꯤꯟꯒꯤ ꯂꯩꯃꯥꯏꯗ ꯅꯣꯛ ꯑꯥꯎꯠ ꯇꯧꯕꯗꯒꯤ ꯃꯥꯏꯁꯇꯔꯤꯌꯁ ꯑꯣꯏꯕ ꯁꯥꯎꯟ ꯑꯁꯤ ꯊꯣꯛꯂꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯥꯏꯁꯇꯔꯤꯌꯁ ꯑꯣꯏꯕ ꯁꯥꯎꯟ ꯑꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯌꯥꯝꯅ ꯁꯦꯡꯅ ꯑꯃꯗꯤ ꯌꯥꯝꯅ ꯉꯛꯄ ꯑꯃ ꯑꯣꯏꯅ ꯁꯥꯎꯟ ꯑꯁꯤ ꯇꯥꯔꯛꯏ ꯋꯥꯈꯜꯅ ꯁꯥꯒꯠꯄ ꯋꯥꯐꯝ ꯑꯃꯅ ꯖꯨꯂꯤꯌꯥ ꯑꯁꯤ ꯊꯣꯛꯍꯟꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯂꯥꯟꯒꯅꯤ ꯃꯤꯑꯣꯏ ꯈꯔ ꯑꯃꯅ ꯊꯥꯖꯅꯔꯤ ꯃꯗꯨꯗꯤ ꯅꯦꯁꯥꯒꯤ ꯑꯦꯄꯣꯂꯣ AA-35ꯅ ꯁꯦꯀ꯭ꯔꯦꯠ ꯑꯣꯏꯕ ꯐꯣꯇꯣꯒ꯭ꯔꯥꯐ ꯑꯃ ꯀꯥꯞꯈꯤ ꯃꯤꯑꯣꯏ ꯈꯔ ꯑꯃꯅ ꯍꯥꯏꯔꯤ ꯐꯣꯇꯣ ꯑꯗꯨꯗ ꯌꯥꯎꯔꯤꯕꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯃꯤ ꯑꯣꯏꯅ ꯇꯧꯕ ꯑꯃ ꯁꯥꯎꯊ ꯋꯦꯁ ꯔꯤꯒꯣꯟ ꯀꯦꯕꯦꯀꯟꯗꯥꯒꯤ ꯁꯔꯨꯛ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯏꯁꯤꯡꯒꯤ ꯂꯩꯃꯥꯏꯒꯤ ꯃꯅꯨꯡꯗ ꯐꯥꯎꯔꯒ ꯆꯠꯈꯤꯕꯅꯤ ꯍꯥꯏꯔꯤ ꯁꯔꯨꯛ ꯑꯗꯨꯅꯤ ꯖꯨꯂꯤꯌꯥ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯃꯥꯏꯁꯇꯔꯤꯁ ꯑꯣꯏꯕ ꯁꯥꯎꯟ ꯇꯥꯔꯤꯕꯁꯤꯁꯨ ꯐꯣꯇꯣꯒ꯭ꯔꯥꯐ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯃꯤ ꯑꯣꯏꯅ ꯇꯧꯕ ꯑꯗꯣ ꯏꯝꯄꯤꯌꯔ ꯏꯁꯇꯦꯠ ꯕꯤꯜꯗꯤꯡꯗꯒꯤ ꯀꯥ ꯍꯦꯟꯅ ꯆꯥꯎꯕ ꯍꯦꯜꯂꯤ ꯐꯣꯇꯣꯒ꯭ꯔꯥꯐ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯃꯤ ꯑꯣꯏꯅ ꯇꯧꯕ ꯑꯗꯣ ꯑꯈꯪꯕ ꯀ꯭ꯔꯦꯆꯔ ꯑꯃꯅꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯃꯔꯝꯗꯤ ꯐꯣꯇꯣ ꯑꯗꯨꯗ ꯃꯃꯤ ꯑꯣꯏꯅ ꯇꯥꯕ ꯑꯗꯨꯒꯤ ꯁꯥꯏꯖ ꯑꯗꯣ ꯁꯃꯨꯗ꯭ꯔꯗ ꯂꯩꯔꯤꯕ ꯑꯀꯟꯕ ꯀ꯭ꯔꯦꯆꯔꯁꯤꯡꯗꯒꯤ ꯁꯔꯨꯛ ꯀꯥ ꯍꯦꯟꯅ ꯆꯥꯎꯕ ꯍꯦꯜꯂꯤ ꯃꯃꯤ ꯑꯣꯏꯅ ꯇꯧꯕ ꯑꯗꯣ ꯁꯃꯨꯗ꯭ꯔ ꯃꯅꯨꯡꯗ ꯃꯌꯥꯝ ꯑꯃꯅ ꯐꯨꯟꯖꯤꯜꯂꯒ ꯆꯠꯄ ꯉꯥ ꯃꯆꯥ ꯃꯌꯥꯝꯒꯤ ꯀ꯭ꯂꯣꯅꯤ ꯑꯃ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯄꯥꯅꯔꯤ ꯑꯗꯨꯕꯨ ꯆꯞ ꯆꯥꯕ ꯏꯕꯤꯗꯦꯟꯁ ꯑꯃ ꯂꯩꯇꯕꯅ ꯃꯗꯨꯃꯛꯅꯤ ꯍꯥꯏꯕꯗꯤ ꯍꯥꯏꯈꯤꯗ꯭ꯔꯤ ꯃꯁꯤꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯖꯨꯂꯤꯌꯥ ꯍꯥꯏꯔꯤꯕ ꯃꯥꯏꯁꯇꯔꯤꯁ ꯑꯣꯏꯔꯤꯕ ꯁꯥꯎꯟ ꯑꯁꯤꯗ ꯊꯤꯑꯣꯔꯤ ꯀꯌꯥ ꯃꯔꯨꯝ ꯄꯨꯈꯠꯅꯔꯤ ꯊꯤꯑꯣꯔꯤꯁꯤꯡ ꯑꯗꯨꯗꯤ ꯑꯆꯧꯕ ꯗꯤꯁꯀꯣꯚꯔ ꯇꯧꯗ꯭ꯔꯤꯕ ꯑꯟꯀꯣꯟꯁꯤ ꯋꯥꯏꯜꯗ ꯑꯇꯣꯞꯄ ꯊꯤꯑꯣꯔꯤ ꯑꯃꯅ ꯑꯆꯧꯕ ꯗꯤꯁꯀꯣꯚꯔ ꯇꯧꯗ꯭ꯔꯤꯕ ꯑꯟꯀꯣꯟꯁꯤ ꯑꯣꯛꯇꯣꯄꯁ ꯑꯗꯨꯃꯛꯄꯨ ꯍꯥꯏꯔꯤꯕ ꯊꯤꯑꯣꯔꯤꯁꯤꯡ ꯑꯁꯤꯅ ꯖꯨꯂꯤꯌꯥ ꯍꯥꯏꯔꯤꯕ ꯃꯥꯏꯁꯇꯔꯤꯁ ꯑꯣꯏꯔꯕ ꯁꯥꯎꯟ ꯑꯁꯤꯒꯤ ꯃꯔꯝꯗ ꯄ꯭ꯔꯨꯞ ꯇꯧꯕꯗꯤ ꯉꯝꯈꯤꯗꯦ ꯖꯨꯂꯤꯌꯥ ꯀꯧꯔꯤꯕ ꯃꯥꯏꯁꯇꯔꯤꯁ ꯑꯣꯏꯕ ꯁꯥꯎꯟ ꯑꯃꯗꯤ ꯐꯣꯇोग्राफ कयादा यावरिबा लेजेंडरी ओइबा सी क्रेसर सिंगना जुलिया कौरिबा साउथ असे पुथोकपो ओइरमगनी हाइरिबा पुनमक्सी माइस्टोरिस ओइनिंगाइनी मयाम अदुदी जुलिया हाइना मिंथोलिबा माइस्टोरिस साउथ असे तामिनसी
ꯁꯣꯔꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯁꯤꯒꯤꯗꯃꯛꯇꯗꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯁꯣꯏꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ